ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯇꯨꯅ ꯆꯤꯡꯆꯦꯞ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯁꯨꯛꯄ ꯃꯐꯝ ꯑꯁꯤꯗ ꯀꯣꯝ ꯇꯧꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯐꯨꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯍꯜ ꯑꯣꯏꯔꯞ ꯇꯧꯕ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯈꯪꯍꯟꯕ ꯌꯥꯗꯦ꯫ ꯑꯗꯨꯒ ꯊꯕꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯅꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯔꯞ ꯄꯔꯞ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯄꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯍꯛꯆꯥꯡꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯛꯀꯗꯧꯔꯤ꯫ ꯉꯁꯤꯗꯒꯤꯅ ꯆꯍꯤ 30ꯒꯤ ꯃꯇꯨꯡꯗꯅꯤ꯫ ꯆꯥꯎꯔꯦꯜ ꯃꯍꯥꯛ ꯀꯣꯂꯦꯖꯇ ꯃꯔꯨꯞꯁꯤꯡꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯀ꯭ꯂꯥꯁꯀꯤ ꯃꯇꯝ ꯌꯧꯔꯛꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈꯤꯗꯨꯅ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯂꯤꯕ ꯃꯍꯩꯁꯤꯡ ꯑꯗꯨꯗ ꯊꯋꯥꯏ ꯌꯥꯎꯅꯔꯝꯃꯤ꯫ ꯀ꯭ꯂꯥꯁ ꯌꯥꯎꯅꯤꯡꯗꯕ ꯀꯅꯥꯒꯨꯝꯕꯤ ꯈꯔꯅ ꯀ꯭ꯂꯥꯁ ꯌꯥꯎꯗꯅ ꯀꯣꯏꯕ ꯆꯠꯅꯈꯤꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯎꯔꯦꯜ ꯃꯍꯥꯛꯀꯤ ꯀꯥꯗ ꯐꯝꯗꯨꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯊꯋꯥꯟꯖꯥꯎꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯂꯣꯏꯅꯗꯨꯅꯇ ꯂꯩꯔꯝꯕ ꯃꯍꯥꯛꯀꯤ ꯃꯜꯂꯕ ꯗꯥꯏꯔꯤ ꯑꯗꯨ ꯉꯁꯤꯗꯤ ꯆꯥꯎꯔꯦꯜꯅ ꯊꯦꯡꯅꯔꯛꯇꯨꯅ ꯑꯄꯣꯛꯄꯒꯤ ꯄꯨꯟꯁꯤꯗ ꯊꯋꯥꯟꯖꯥꯎꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯁꯤꯡ ꯗꯥꯏꯔꯤ ꯑꯁꯤꯗ ꯏꯁꯤꯟꯕꯁꯤꯡ ꯑꯗꯨ ꯂꯩꯃꯥꯏ ꯑꯃꯃꯝꯇꯪ ꯐꯥꯛꯇꯣꯛꯇꯨꯅ ꯄꯥꯔꯨꯔꯦ꯫ ꯉꯁꯤꯗꯒꯤꯅ ꯆꯍꯤ 30ꯃꯨꯛꯀꯤ ꯃꯃꯥꯡ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯅꯤ꯫ ꯏꯝꯐꯥꯜꯗꯒꯤ ꯌꯥꯝꯅ ꯊꯥꯞꯅ ꯂꯩꯈꯤꯕ ꯃꯐꯝ ꯑꯃꯗꯅꯤ꯫ ꯃꯐꯝ ꯑꯁꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯌꯥꯝꯅꯁꯨ ꯐꯠꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨ ꯉꯁꯤ ꯆꯥꯎꯈꯠꯂꯤꯕ ꯑꯁꯤꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯌꯥꯝꯅ ꯈꯦꯠꯅꯔꯝꯃꯤ꯫ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯒꯥꯔꯤꯒꯤ ꯐꯤꯕꯝꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯊꯋꯥꯟꯖꯥꯎ ꯃꯍꯥꯛ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯁꯤꯟꯐꯝꯗ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯏꯅꯧ ꯅꯧꯅ ꯊꯕꯛ ꯃꯐꯝ ꯍꯣꯡꯂꯛꯄꯅꯤ꯫ ꯊꯋꯥꯟꯖꯥꯎ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯐꯖꯇꯣꯟ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯇꯝ ꯈꯔꯗꯤ ꯂꯥꯞꯅꯕ ꯇꯥꯔꯦꯗꯣ꯫ ꯌꯨꯝꯒꯤ ꯏꯃꯥꯍꯣꯏꯗꯁꯨꯅꯦ ꯈꯔ ꯂꯩꯃꯤꯟꯅꯅꯕ ꯍꯥꯏꯔꯝꯂꯕꯅꯤ"꯫ ꯐꯖꯇꯣꯟ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯄꯨꯔꯣꯏꯕ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯖꯔꯛꯂꯝꯃꯤ, "ꯃꯐꯝ ꯑꯗꯨꯗ ꯐꯖꯅ ꯂꯩꯌꯨꯀꯣ꯫ ꯌꯨꯝ ꯑꯁꯦ ꯏꯍꯥꯡ ꯍꯥꯡꯍꯧꯔꯅꯤ"꯫ ꯊꯋꯥꯟꯖꯥꯎ ꯇꯞꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯔꯛ ꯃꯔꯛꯇꯕꯨꯗꯤ ꯅꯅꯥꯛꯇ ꯂꯥꯛꯀꯅꯤꯗ꯫ ꯑꯗꯣ ꯃꯆꯥ ꯁꯅꯥꯕꯨ ꯅꯤꯡꯊꯤꯖꯅ ꯌꯦꯡꯁꯤꯜꯂꯝꯃꯨ"꯫ ꯑꯁꯤ ꯍꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥ ꯆꯍꯤ 6ꯇꯃꯛ ꯁꯨꯕꯗ ꯃꯉꯥꯏꯔꯤꯕ ꯆꯥꯎꯔꯦꯜ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥ ꯊꯋꯥꯟꯖꯥꯎ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯄꯥꯕꯥ, ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ꯫ ꯄꯥꯕ ꯂꯩꯇ꯭ꯔꯗꯤ ꯏꯃꯥꯁꯦ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏꯕ"꯫ ꯅꯨꯡꯁꯤꯔꯕ ꯃꯆꯤꯟ ꯃꯆꯥꯗꯒꯤ ꯉꯥꯡꯊꯣꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯊꯋꯥꯟꯖꯥꯎ ꯑꯃꯗꯤ ꯐꯖꯇꯣꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯊꯋꯥꯟꯖꯥꯎꯅ ꯃꯆꯥꯅꯨꯄꯥꯕꯨ ꯃꯅꯥꯛꯇ ꯆꯤꯡꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯆꯥ ꯁꯅꯥ, ꯅꯪꯅꯦ ꯃꯃꯥꯕꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯜꯂꯝꯃꯨꯀꯣ꯫ ꯄꯥꯕꯁꯨ ꯑꯅꯥꯕ ꯃꯌꯥꯝ ꯑꯃ ꯍꯤꯗꯥꯛ ꯀꯥꯞꯄꯤꯔꯨꯒꯦ꯫ ꯀꯨꯏꯔꯛꯂꯣꯏꯗ꯫ ꯑꯗꯣ ꯕꯣꯕꯣꯛ ꯍꯣꯏꯁꯨ ꯂꯥꯛꯑꯅꯤ꯫ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ꯫ ꯑꯗꯨꯒꯅꯦ ꯂꯝ ꯍꯦꯟꯕ ꯌꯥꯗꯦ꯫ ꯁ꯭ꯀꯨꯜꯁꯨ ꯆꯥꯡ ꯅꯥꯏꯅ ꯆꯠꯀꯗꯕꯅꯤ꯫ ꯂꯥꯏꯔꯤꯛꯁꯨ ꯃꯌꯥꯝ ꯑꯃ ꯍꯩꯔꯝꯃꯨ꯫ ꯄꯥꯕ ꯂꯥꯛꯂꯒ ꯀꯣꯏꯕꯁꯨ ꯃꯌꯥꯝ ꯑꯃ ꯄꯨꯕꯤꯗꯨꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯋꯥꯟꯖꯥꯎꯁꯨ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒ ꯄꯨꯟꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯊꯕꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯒꯥꯔꯤ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯃꯌꯨꯝ ꯊꯥꯞꯅ ꯂꯩꯍꯧꯔꯦ꯫ ꯊꯋꯥꯟꯖꯥꯎ ꯃꯍꯥꯛꯀꯤ ꯊꯕꯛ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯒꯥꯔꯤ ꯊꯧꯔꯛꯄ ꯃꯇꯝꯗ ꯈꯨꯜ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝꯁꯨ ꯌꯥꯝꯅ ꯐꯠꯂꯝꯗꯦ꯫ ꯗ꯭ꯔꯥꯏꯚꯔ ꯍꯦꯝꯕꯅ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯃꯍꯥꯛꯀꯤ ꯁꯥꯔ ꯊꯋꯥꯟꯖꯥꯎꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯥꯔ, ꯍꯟꯗꯛꯀꯤ ꯊꯕꯛ ꯃꯐꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯐꯝ ꯑꯃꯗ ꯍꯦꯛ ꯊꯨꯡꯉꯤꯗ꯫ ꯂꯝꯕꯤꯁꯤꯁꯨꯅꯦ ꯒꯥꯔꯤ ꯊꯧꯔꯤꯉꯩ ꯌꯧꯕ ꯅꯥꯏꯗꯦ꯫ ꯂꯝꯕꯤꯅ ꯈꯔ ꯐꯔꯗꯤ ꯐꯩ꯫ ꯀꯣꯝꯖꯥꯎꯅꯅꯦ ꯂꯝꯕꯤ ꯅꯥꯀꯟꯁꯤꯗ ꯃꯔꯥꯡ ꯀꯥꯏꯔꯦ"꯫ ꯍꯦꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯋꯥꯟꯖꯥꯎ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ ꯍꯦꯝꯕ, ꯅꯥꯇꯩ ꯆꯥꯗꯦ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯐꯠꯇꯦ ꯍꯥꯏꯗꯨꯅꯅꯦ ꯏꯁꯥꯒꯤ ꯏꯊꯧꯗꯤ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕꯅꯤꯗꯣ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯊꯣꯔꯛꯂꯕꯅꯤꯅꯅꯦ ꯑꯋꯥ ꯑꯅꯥ ꯊꯤꯕꯁꯨ ꯌꯥꯗꯦ"꯫ ꯁꯥꯔ, ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ꯫
ꯑꯗꯣ ꯁꯥꯔ, ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝꯁꯨ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯂꯥꯛꯄꯅ ꯄꯨꯝꯅꯃꯛ ꯁꯤꯜꯂꯝꯃꯗ꯭ꯔꯣ? ꯊꯋꯥꯟꯖꯥꯎꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨꯗꯤ ꯂꯣꯏꯅ ꯁꯦꯝ ꯁꯥꯔꯝꯃꯅꯤ꯫ ꯉꯁꯤꯗꯤꯅꯦ ꯐꯖꯅ ꯄꯣꯊꯥꯔꯒ ꯍꯌꯦꯡꯗꯒꯤ ꯑꯅꯥꯕ ꯂꯥꯌꯦꯡꯕ ꯍꯧꯔꯗꯕꯅꯤ꯫ ꯑꯗꯣ ꯍꯦꯝꯕ, ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗꯨꯅ ꯀꯔꯤ ꯍꯥꯏꯅꯔꯦ? ꯊꯋꯥꯏ ꯌꯥꯎꯅ ꯒꯥꯔꯤ ꯊꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯍꯦꯝꯕ ꯁꯥꯔ ꯊꯋꯥꯟꯖꯥꯎꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯈꯔ ꯈꯧꯇꯛ ꯆꯥꯅ ꯍꯥꯏꯔꯛꯏ꯫ ꯁꯥꯔ, ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗꯤ ꯆꯍꯤ ꯑꯃ ꯑꯅꯤꯗꯤ ꯌꯩꯊꯕ ꯇꯥꯔꯤ, ꯑꯗꯨꯒ ꯑꯗꯨꯝ ꯍꯣꯡꯂꯅꯤ꯫ ꯑꯣ, ꯐꯔꯦ ꯐꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯐꯖꯇꯣꯟꯅ ꯃꯆꯥꯅꯨꯄꯥ ꯆꯥꯎꯔꯦꯜꯕꯨ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩ ꯗꯥꯏꯔꯤ ꯄꯥꯗꯨꯅ ꯂꯩꯔꯝꯕ ꯆꯥꯎꯔꯦꯜ ꯃꯍꯥꯛꯁꯨ ꯗꯥꯏꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯔꯝꯕ ꯂꯩꯃꯥꯏ ꯑꯗꯨ ꯍꯥꯏꯐꯦꯠ ꯊꯦꯛꯆꯤꯜꯂꯝꯂꯗꯨꯅ ꯃꯍꯥꯛ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯒ ꯄꯨꯟꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯇꯞꯅ ꯃꯃꯥ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯋꯥ ꯑꯝꯇ ꯍꯥꯏꯒꯦ." ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃ ꯍꯨꯛꯀꯦ ꯇꯧꯔꯝꯕ ꯐꯖꯇꯣꯟ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯪ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯃꯁꯥ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤ ꯍꯥꯏꯕꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯨ." ꯆꯥꯎꯔꯦꯜ ꯋꯥꯐꯝ ꯑꯁꯤ ꯍꯦꯛꯇ ꯍꯥꯏꯕꯗꯤ ꯉꯝꯗꯦ, ꯑꯗꯨꯕꯨ ꯊꯧꯅꯥ ꯄꯨꯝꯅꯃꯛ ꯇꯥꯁꯤꯜꯂꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯄꯥꯕꯅ ꯊꯕꯛ ꯄꯨꯔꯝꯕ ꯈꯨꯜ ꯑꯗꯨꯗ ꯆꯤꯡꯂꯦꯟꯒ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯨꯒꯦ." ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯐꯖꯇꯣꯟ ꯃꯍꯥꯛ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃ ꯍꯨꯛꯀꯦ ꯇꯧꯔꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯃꯐꯝ ꯑꯗꯨꯗ ꯏꯆꯥ ꯆꯠꯄ ꯌꯥꯔꯣꯏ꯫ ꯃꯐꯝ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯍꯟꯅꯅꯦ ꯏꯃꯥꯗ ꯍꯧꯗꯣꯔꯛꯀꯅꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟ ꯃꯃꯥꯏ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯃꯃꯤꯠ ꯏꯔꯥ ꯆꯦꯟꯖꯩ, ꯑꯗꯨꯕꯨ ꯊꯧꯅꯥ ꯐꯕꯤ ꯑꯃꯒꯨꯝꯅ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯈꯥꯡꯖꯤꯜꯂꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯆꯥꯎꯔꯦꯜ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯗꯨꯅ ꯐꯖꯇꯣꯟ ꯏꯃꯨꯡꯒꯤ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗ ꯇꯞꯅ ꯐꯝꯊꯩ꯫ ꯇꯦꯕꯜ ꯅꯥꯀꯜ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯊꯋꯥꯟꯖꯥꯎ, ꯐꯖꯇꯣꯟ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯆꯥꯎꯔꯦꯜ, ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇꯣ ꯑꯗꯨ ꯐꯖꯇꯣꯟ ꯃꯍꯥꯛꯅ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯉꯤ꯫ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥ ꯆꯥꯎꯔꯦꯜ ꯆꯪꯂꯛꯇꯨꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯐꯖꯇꯣꯟ ꯃꯥꯏꯊꯣꯡꯗ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯇꯩꯊꯣꯛꯆꯩ꯫ ꯃꯆꯥꯅꯨꯄꯥ ꯆꯥꯎꯔꯦꯜ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯒꯤ ꯈꯨꯌꯥꯗ ꯐꯝꯊꯔꯛꯏ, ꯑꯗꯨꯒ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥ, ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯒꯅꯨ꯫ ꯅꯆꯥꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯦ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯊꯖꯔꯕ ꯃꯇꯨꯡꯗ ꯍꯥꯏꯖꯕꯅꯤ꯫ ꯄꯥꯕꯅ ꯏꯔꯝꯕ ꯗꯥꯏꯔꯤ ꯑꯁꯤꯗ ꯋꯥꯐꯝ ꯈꯔꯗꯤ ꯑꯗꯨꯃꯛ ꯋꯥꯍꯪ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯅꯆꯥ ꯐꯪꯕ ꯄꯥꯝꯃꯤ." ꯐꯖꯇꯣꯟ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗු ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯗꯥꯏꯔꯤ ꯑꯗꯨ ꯑꯃꯨꯛ ꯍꯥꯡꯗꯣꯛꯇꯨꯅ ꯃꯃꯥ ꯇꯥꯅꯕ ꯄꯥꯔꯛꯂꯝꯃꯤ꯫ ꯗ꯭ꯔꯥꯏꯚꯔ ꯍꯦꯝꯕ ꯑꯃꯗꯤ ꯊꯋꯥꯟꯖꯥꯎ ꯑꯁꯨꯝ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯌꯥꯏꯔꯦꯜ ꯍꯥꯏꯅ ꯈꯪꯅꯕ ꯊꯋꯥꯟꯖꯥꯎꯒꯤ ꯊꯕꯛ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯈꯨꯂꯥꯛꯄꯒꯤ ꯃꯌꯨꯝꯗꯤ ꯌꯧꯒꯗꯕ ꯀꯤꯂꯣꯃꯤꯇꯔ 4ꯃꯨꯛꯇꯤ ꯋꯥꯠꯂꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯆꯪꯂꯛꯄ ꯆꯤꯡꯆꯦꯞ ꯑꯣꯏꯅ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯁꯤ ꯌꯥꯔꯛꯂꯝꯗꯦ꯫ ꯗ꯭ꯔꯥꯏꯚꯔ ꯍꯦꯝꯕꯅ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯁꯥꯔ? ꯒꯥꯔꯤꯁꯦ ꯉꯁꯥꯏ ꯃꯈꯩꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯕꯅꯤ꯫ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ." ꯊꯋꯥꯟꯖꯥꯎꯁꯨ ꯉꯛꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯅꯠꯇꯦꯅꯦ, ꯂꯝ ꯂꯥꯞꯅ ꯆꯠꯊꯣꯛꯀꯅꯤ ꯍꯥꯏꯕ ꯈꯪꯂꯕꯅꯤ꯫ ꯈꯔ ꯅꯤꯡꯊꯤꯖꯅ ꯌꯦꯡꯂꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯋꯥꯛꯁꯣꯞꯀꯤ ꯏꯅꯥꯎ ꯌꯥꯏꯃꯗ ꯐꯖꯅ ꯁꯦꯝꯍꯜꯂꯛꯎꯅꯅꯦ ꯁꯦꯜꯁꯨ ꯂꯣꯏꯅ ꯄꯤꯈ꯭ꯔꯒ." ꯗ꯭ꯔꯥꯏꯚꯔ ꯍꯦꯝꯕ ꯇꯍꯥ ꯇꯍꯥꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯁꯥꯔ, ꯑꯗꯨꯕꯨꯗꯤ ꯐꯖꯅ ꯁꯦꯝꯂꯛꯂꯕꯅꯤ꯫ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯖꯔꯛꯈꯤꯒꯦ." "ꯍꯣꯏ, ꯌꯦꯡꯉꯣ ꯌꯦꯡꯉꯣ꯫ ꯈꯨꯜ ꯑꯁꯤ ꯆꯪꯁꯤꯟꯒꯗꯕꯁꯨ ꯈꯔ ꯋꯥꯠꯂꯤ ꯇꯧꯔꯤꯕꯁꯦ꯫ ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯑꯣꯟꯊꯣꯛꯄꯅꯤꯗ." ꯗ꯭ꯔꯥꯏꯚꯔ ꯍꯦꯝꯕꯅ ꯀꯨꯝꯊꯔꯛꯇꯨꯅ ꯒꯥꯔꯤ ꯑꯁꯤꯅ ꯌꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯗꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯌꯥꯎꯔꯝꯗꯦ꯫ ꯊꯥꯎ ꯂꯣꯏꯈꯤꯕꯁꯨ ꯅꯠꯂꯝꯗꯦ꯫ ꯂꯥꯏ ꯑꯃ ꯍꯦꯛ ꯆꯪꯕ ꯍꯥꯏꯕꯗꯨ ꯃꯉꯥꯏ, ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯞꯇꯛꯅ ꯁꯟ ꯒꯥꯔꯤ ꯑꯃꯈꯛ ꯊꯧꯗꯨꯅ ꯂꯥꯛꯄꯗꯨ ꯍꯦꯝꯕꯅ ꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯋꯥꯟꯖꯥꯎꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯁꯥꯔ, ꯀꯔꯤꯃꯇ ꯋꯥꯕꯤꯔꯅꯨ꯫ ꯒꯥꯔꯤꯁꯤ ꯃꯐꯝ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯊꯝꯂꯝꯂꯁꯤ꯫
तु सा तु आदा लाइबा संगारी असिदने हेक्ता खुलाकपगी मयुम फावा थिलहलसी पांबै लैत्रबा असिदा याना यानबा थोकपा सिलसी हाइनरबा असिदा थवानजाव महाक्सु अदुमक यारमी मनाक नक्सिलक्लबदा संगारी अदुबु ड्राइवर हेमबना खामलम्मी खुरा अमुक्तंग ngaibikho अखोइसे गाड़ी याखिद्रे खुराना अमुक्तंग मतेंग पांगबियु मको कोये येटपा अहल ओइरबा नुपा असिना होय होय हाइबदगी करिसु मखा तादे ड्राइवर हेमबना अमुक मखा ताना हाइरक्लमी खुरा अखोइसे मफम असिदा नौना लाक्चबनी खुलगी खुलाकपगी मयुम फावदा थिनबिरमु खुरागी अवामलने मतिक चाना तौजगे असी हाइरदुना ड्राइवर हेमबना गाड़ी अदुगी थोंग निंगथीजना सोलोनसिलदुना मताई अमदे इनसिलमी अदुगा मखोइगी पोचै पुमनमक्सु संगारी असिदा हापकटलदुना हेमबा अमदि थवानजाव मखोइ अनिसु संगारी असिदा काखलक्तुना लाक्लमी संगारी असिसु असुम लेप्तन थौरक्लमी मफम असी अदुकी मतिक यामने इंगना चिकना लैबा खुल अमा ओइरमी संगारी थौरिबा अहल असिना ममाइदि लैथोरक्ता तपना हंगलई इबुंगो नखोइदि मफम असिदा करी थबकी ओइरबनो थवानजावना ओइना अमुक मखा ताना खुमलई खुरा मफम असिदा नौना लाकनी हाइबा अना लायेंबा डॉक्टर अदुनी ऐहाक असे अदो खुरा खुलाकपगी मयुमदि यौगदबा कयाम यामना वालिबगे अहल ओइरबा नुपा असिना अमुक तपना हाइरई खुलाकपा हाइबा खुलाकपगी मयुम यौगदबदी खरा वालिदो नखोइबु खुलाकपगी मयुमदा लैगदौरिब्रा ड्राइवर हेमबना अमुक नोकफेट तौना खुमलक्लमी होय खुरा ngasiगidi खुलगी खुलाकपगी मयुमदा थुंगलनी अदुगा हयेंगदगी ओइना अना लायेंग संगदा लैरनी संगारी असिना असुम थौरक्पा मतमदा खुनगी खुंजा अमतगसु थेंगनरमदे थवानजाव अमदि हेमबा मखोइ अनि खुलाकपगी मयुमदी चप चाबा खंगलमदे अदुबु संगारी थौबा अहल असिना खुलाकपगी मयुम यौरमदाइदा असुमना हाइरक्लमी इबुंगो सा तु येंगु मांगदा उरिबा युमजाव असे खुल असिगी खुलाकपगी मयुमनी खुरासुने मफम असी यौसनबदी थेंगलगनी स्वाइदा कुमलसिको थवानजावना नोकफेट तौना हाइरक्लमी होय खुरा नचा अखोय यामना नुंगाइजरे असी हाइदुना हेमबदा येंगलक्लमी हेमबा वाखल ताई संगारीदगी पोचैसिंग अदु थांगथरमी अदुगा अवामल ओइना अहल अदुदा हेमबना महाकी वालेटगी सेल खरा लौथोरक्तुना पिरमी खुरा सी अमुक्ता असी हाइदुना सेल अदु पिरमी अहल असिसु हराव हरावना सेल अदुबु लौसलमी सेल असी पीबा मतमदा हेमबना अहल असिगी मखुत्ता करीगुंबा अमखक हाइफेट उरक्लमी अदुबु हेमबा करीसु थोइना खंजिलुद्रे संगारी असिसु अदुमक थौदुना चटखिरमी हेमबा अमदि थवानजाव मखोइ अनिमक पोचैसिंग अदु पाइनरदुना खुलाकपगी मयुमदा चंगलक्लमी खुलाकपा महाक्ति मयुमलोमदगी महाकी मियोय खरगा पुन्ना हेक थोरकपगा मपा चानरमी सार ओइना हेक्ति यौसनबिरक्ले यामना नुंगाइरे असी हाइदुना हराव हरावना मखुत सोकनरमी खुलगी खुलाकपना मखा ताना डॉक्टर बु मयुमलोमदा पुसन्ना असुमना हंगलक्लमी नत्ते सारबु अखोइगी युम असी फावबा कनाना थिनबिरक्प्रा गाड़ी सु याउपीबा उपिते इपा खुलाकपा लंबीदा गाड़ी याखिददना खुल असिगी संगारी थौबा अहल अमना मफम असी फावबा थिनबिरक्लंबनी वाफम असी ताबदा खुलाकपा महाक हाइफेटिंग नक्लमी ओ फरे फरे सार युमदा चंगपियो असी हाइदुना हराव हरावना खुलाकपगी मयुमदा पुसिंदुना नुमित असीमा यामना हराव तयामना अहावबा मथेल लुकोइगा लोइनना थवानजाव अमदि ड्राइवर हेमबा मखोइ अनिमक मफम असिदा नुंगाइना अहिंग यारेक्लमी नुमिदांगी चाक इसिंग चाबा थकपा लोइनरबा मतुंगदा डॉक्टर थवानजाव महाकी बेगतगी डायरी अमा लौथोरक्तुना युंगी मपालदा थोरक्तुना
ꯃꯄꯥꯜꯗ ꯊꯥꯜꯂꯤꯕ ꯃꯩꯉꯥꯜ ꯑꯗꯨꯒꯤ ꯃꯈꯥꯗ ꯆꯤꯌꯥꯔ ꯑꯃꯗ ꯇꯞꯅ ꯐꯝꯊꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡꯗ ꯑꯅꯧꯕ ꯑꯃ ꯑꯣꯏꯅ ꯊꯦꯡꯅꯔꯤꯕ ꯈꯨꯜ ꯑꯁꯤꯗ इहान हाना थुंगलक्पगी थौदोक खरा अदु डायरी असिदा मयेक लाना इसिलमी ड्राइवर हेम्बा मपालदा थोरक्तुना असुमना हाइरक्लमी अइखोय सारदी डायरी अमबु पाइखदी अहिंग तुम्बगा खंगबा नतेने असि हाइदुना हाइफे नोक्लमी थवान जाउना नोकफे तौना मखा तारक्लमी हेम्बा मसिगिसु यामना कानाख्रबनी ngasi अइखोयना थेंगनरिबा उरिबा थौदोक पुमनमक असे मतम अमददी अदुमक वारी ओइदुना सोइदना लैहौरगदबनी अदुनने हयेंवाय इचानुपाना चावरक्लबा मतमदा डायरी असे पाजनबनी असि हाइदुना मखोय अनि नोकमिन्नरमी मतमसु थेंजिलक्लबा असिदा खुलाकपा महाकना मपालदा थोरक्तुना थवानजाव अमदी हेम्बा मखोय अनिबु तुमननबा हिपलिबसिंग अदु मफम ताकलदुना पोथाहलमी चावरेलना डायरी असुम पाबा मतमदा अहिंगी पुंग 10 ताखिबा खंगौदे फगलांगदा थेलिबा गारी अदुना पुंग 10 तारे हाइबा खंगलक्लमी मदुदगी चावरेल महाकसु ममाबु निंगथीजना पोथा हलमलबा मतुंगदा महाकसु महाकी कादा लाक्तुना तुम्बा चंगलक्लमी मतम असिदा महाकी कोल अमा लाक्लमी कोल अदु येंगलुबा मतमदा महाकी मरुप चिंगलेन ओइरमी चिंगलेनना असुमदगी हाइरक्ई अइखोय अनिना हाइनखिबा वाफम अदुगी मतांगदा कमाय तौरगे इमादा फजना हाइरिबा नत्रो चावरेलना तपना हाइरक्ई होय इताव हाइफेटपुदी हौदोकले अदो इमाना याबदी ओइद्रि अई अमुका हन्ना हाइरगा येंगलके अदुगा अथुबा मतमदा चनबा तौसे होय अदो कॉलेजकी सुटीसु लोइरकदबा नुमित 10 नि खक्ता ngairबनिको अदुना थेंबदी यारोय अइसुने इताव अइखोय इमा बाबादा मतम खरदी चावरेलगा थबा अमा ओइना कोइबा चलुगे हाइरगने लैरबनी चावरेलना मखा ताना हंगलई ए अदुदी करी हाइरके असोम नाकंदगी चिंगलेना हराउना खुमलक्लमी हो आइगिबुदिने यारे अदो नंगिदा यारकनबा हाइनरो अइनासु इमादा हाइरगा येंबुदी येंगे हयेंदो नुइदा लागे फरे आइजु थमगे तुमनबा तौरगे थेंगिबा होय होय असि हाइनदुना कोल थमनरमी चावरेल फमुंगदा तपना हिपथरक्तुना वाखल कयामा खलमी नोंमा चावरेलना कॉलेजदगी हलक्पा मतम अदुदा महाकी गारी मचा अदु लंबीदा यारक्तबा मतमदा चिंगलेनगा मखोय अनिना कन्ना सेंबा लाक्नरमी मतम असिदा चिंगलेन महाक मपाल थोकनिंगी हाइदुना नाकन अमरोमदा चटखिबा मतम असिदा चावरेल मथंता लैरमी हाइरिबा मतम असिदा मसम मना इफा फा मफी मरोल यामना मोटपा नुपा अमखक चावरेलगी मनाक तमना परब परब लाक्तुना अंगाउबा असिना चावरेलगी मफमदा यामना मल्लबा खाव मचा अमखक लंगसिनलमलदुना अंगाउबा नुपा असि कन्ना चेनखिरमी मतव असिदा चावरेल यामना ngakलमी अदुगा महाकना खाव अदु तपना हांगदोक्तुना येंगलुबा मतमदा खाव असिगी मनुंगदा अमनबा डायरी अमखक यावदुना लैरमी डायरी अदु हाइफेट हांगदोक्तुना येंगलुबा मतमदा महाकी अपोक्पा थवानजावगी फोटो यावदुना लैरमी मधुदा चावरेल डायरी अदुदा फोटो अदु सत हापचिलदुना महाकी बेगता हापचिलमी असुमना मपागी डायरी असि चावरेलना फंगलखिबनी हौख्रबा थौदो अदुना चावरेल मसा मथंता वहंग कयामा हंगजरी फमुंग थक्ता लोंगना हिपतुना महाक वाखल कयामा खलमी नुमित अदुगी अंगाउबा अदुना कना ओरिगबा अदुगा अइखोय पाबगी डायरी असिना मतौ करमना अंगाउबा मिसक अदुना महाकना पाइरमलिबा नुमित अदुगी हेक नोंगानबदा चावरेलना अंगाउबा मिसक अदुबु मफम कयादा चचतुना चिंगलेनगे मखोय अनिना थीखी अदुबु अदुमक फंखिदे वाफमसिंग असिना चावरेल तसेंगना मपाबुंगी थौदो असिगी मरुमदा करीगुंबा खरदी लैरे हाइबा यामना चिंगनरखी मरम अदुना चिंगलेनगा मखोय अनिना यारेल खुलदा चत्तुना असेंबसिंग अदु खंगदोक्सी हाइदुना वारेपनखिबनी असुमना चावरेल अमदी महाकी मरुप चिंगलेनसु यावना फजतोंगी मफमदा हाइजबदगी यारेल खुलदा चत्पदु अदुमक अयाबा पिरमी मधुदगी मखोय अनिमक
ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯗꯨꯅ ꯌꯥꯏꯔꯦꯜ ꯈꯨꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯏꯔꯦꯜ ꯈꯨꯜ ꯌꯧꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯊꯦꯡꯅ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯅ ꯊꯧꯔꯒ ꯂꯥꯛꯄ ꯒꯥꯔꯤ ꯃꯆꯥ ꯑꯗꯨ ꯈꯨꯜ ꯑꯁꯤꯒꯤ ꯍꯥꯏꯖꯤꯜꯂꯛꯄ ꯆꯤꯡꯆꯦꯞ ꯃꯄꯥ ꯑꯁꯤꯃꯛꯇꯅꯤ ꯌꯥꯈꯤꯗꯕ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯥꯝꯕꯩ ꯂꯩꯔꯝꯗꯦ꯫ ꯑꯃꯨꯛ ꯒꯥꯔꯤ ꯃꯆꯥ ꯑꯁꯤ ꯏꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯂꯥꯞꯇꯛꯅ ꯁꯟ ꯒꯥꯔꯤ ꯑꯃꯈꯛ ꯊꯧꯔꯤꯕꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯟꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, "ꯑꯦ ꯏꯇꯥꯎ, ꯇꯨ ꯑꯥꯗ ꯁꯟ ꯒꯥꯔꯤ ꯑꯃꯈꯛ ꯊꯧꯔꯤꯕꯁꯦ, ꯃꯁꯤꯗ ꯍꯦꯛꯇ ꯌꯥꯎꯔꯁꯤ, ꯑꯗꯨꯒ ꯒꯥꯔꯤꯁꯤꯗ ꯑꯩ ꯇꯣꯡꯂꯒꯦ꯫ ꯏꯇꯥꯎꯅ ꯁꯟ ꯒꯥꯔꯤ ꯑꯁꯤꯗꯒꯤ ꯆꯤꯡꯕ ꯌꯥꯕ ꯌꯦꯡꯂꯒ ꯍꯦꯛꯇ ꯆꯤꯡꯂꯁꯤ꯫ ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ ꯏꯇꯥꯎ"꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯆꯥꯎꯔꯦꯜꯅ ꯄꯔꯞ ꯆꯦꯟꯈꯠꯈꯤꯗꯨꯅ ꯁꯟ ꯒꯥꯔꯤ ꯑꯗꯨꯕꯨ ꯈꯥꯝꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯁꯟ ꯒꯥꯔꯤ ꯑꯁꯤꯗ ꯆꯤꯡꯕ ꯌꯥꯕ ꯊꯧꯔꯤ ꯑꯃꯠꯇꯁꯨ ꯌꯥꯎꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯤꯠꯅꯔꯤꯕ ꯐꯨꯔꯤꯠꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯅꯗꯨꯅ ꯀꯤꯁꯜꯂꯗꯨꯅ ꯆꯥꯎꯔꯦꯜꯅ ꯁꯟ ꯒꯥꯔꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯐꯝꯂꯒ ꯆꯤꯡꯂꯦꯟꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯃꯃꯥꯏ ꯆꯨꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜ ꯃꯅꯨꯡ ꯆꯪꯁꯤꯜꯂꯛꯄꯒꯤ ꯑꯁꯨꯛꯄ ꯃꯐꯝ ꯑꯣꯏꯔꯤꯕ ꯎꯃꯪ ꯑꯣꯏꯅ ꯇꯧꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯁꯟ ꯒꯥꯔꯤ ꯊꯧꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯇꯞꯅ ꯍꯪꯂꯛꯂꯝꯃꯤ, "ꯅꯈꯣꯏ ꯑꯅꯤꯗꯤ ꯈꯨꯜ ꯑꯁꯤꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯏ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯂꯩꯊꯣꯔꯛꯂꯝꯗꯦ꯫ ꯆꯥꯎꯔꯦꯜꯅ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯏꯄꯨ, ꯅꯁꯨ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯆꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯂꯝꯃꯤ꯫ ꯒꯥꯔꯤ ꯃꯆꯥꯒꯤ ꯃꯊꯛꯇ ꯇꯣꯡꯂꯤꯕ ꯆꯤꯡꯂꯦꯟꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯦ ꯏꯇꯥꯎ, ꯑꯁ ꯀꯝꯗꯧꯅ ꯇꯧꯔꯤꯕꯁꯤꯗꯤ? ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯈ꯭ꯔꯦꯗ"꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯒꯤ ꯂꯥꯞꯇꯛꯅ ꯍꯨꯏꯁꯤꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯈꯨꯜ ꯑꯁꯤ ꯃꯩꯁꯨ ꯂꯥꯛꯈꯤꯗꯕ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯛꯂꯦ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯃꯛ ꯃꯩ ꯊꯥꯔꯛꯄ ꯌꯥꯈꯤꯔꯝꯗꯦ꯫ ꯈꯨꯜ ꯑꯁꯤꯒꯤ ꯆꯪꯂꯛꯄ ꯂꯝꯕꯤꯁꯨ ꯄꯨꯝꯃꯝ ꯃꯝꯂꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯨꯔꯤꯠꯅ ꯊꯧꯔꯤ ꯑꯣꯏꯗꯨꯅ ꯑꯁꯨꯝ ꯆꯤꯡꯂꯒ ꯂꯥꯛꯂꯝꯕ ꯑꯗꯨ ꯈꯪꯍꯧꯗꯅ ꯐꯨꯔꯤꯠꯁꯤꯡ ꯑꯗꯨ ꯁꯦꯒꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯆꯤꯡꯂꯦꯟ ꯑꯃꯗꯤ ꯆꯥꯎꯔꯦꯜꯅ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯗꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯏꯟꯁꯤꯟꯗꯨꯅ ꯊꯅꯝꯂꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯟ ꯒꯥꯔꯤ ꯑꯁꯤ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯟ ꯒꯥꯔꯤ ꯊꯧꯔꯤꯕ ꯑꯍꯜ ꯑꯁꯤꯅ ꯃꯈꯣꯜ ꯁꯤꯔꯤ ꯇꯧꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯆꯤꯡꯂꯦꯟ ꯑꯃꯗꯤ ꯆꯥꯎꯔꯦꯜ ꯃꯈꯣꯏ ꯑꯅꯤꯗ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯅꯥꯒꯤꯗ ꯂꯥꯛꯄ ꯑꯣꯏꯔꯤꯕꯅꯣ?" ꯆꯥꯎꯔꯦꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯄꯨ, ꯈꯨꯜ ꯑꯁꯤꯒꯤ ꯑꯅꯥ ꯂꯥꯌꯦꯡꯁꯪ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯒꯗꯕ ꯀꯌꯥꯝ ꯌꯥꯝꯅ ꯋꯥꯠꯂꯤꯕꯒꯦ?" ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯁꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯣ, ꯃꯐꯝ ꯑꯗꯨꯗ ꯑꯣꯏꯔꯦ꯫ ꯌꯧꯒꯗꯧꯔꯦ꯫ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯟ ꯒꯥꯔꯤ ꯑꯁꯤ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯊꯧꯔꯛꯄꯅ ꯑꯁꯨꯛꯄ ꯎꯃꯪ ꯑꯣꯏꯅ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯆꯤꯡꯂꯦꯟ ꯑꯃꯗꯤ ꯆꯥꯎꯔꯦꯜ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯟꯅ ꯁꯠ ꯍꯪꯂꯛꯏ, "ꯑꯦ, ꯀꯔꯤꯅꯣꯗ ꯏꯄꯨ, ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯕꯨ ꯑꯅꯥ ꯂꯥꯌꯦꯡꯁꯪ ꯇꯥꯕ ꯂꯝꯕꯤ ꯑꯣꯏꯒꯗ꯭ꯔꯣ? ꯃꯐꯝ ꯑꯁꯤꯗꯤ ꯌꯥꯝꯅꯁꯨ ꯁꯨꯛꯈ꯭ꯔꯦ"꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯅꯣꯡ ꯃꯃꯤ ꯈꯥꯛꯂꯛꯂꯝꯃꯤ꯫ ꯅꯣꯡ ꯃꯃꯤ ꯈꯥꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯃꯈꯩ ꯁꯟ ꯒꯥꯔꯤ ꯊꯧꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨ ꯍꯥꯏꯐꯦꯠ ꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄ ꯑꯀꯤꯕꯇꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯆꯤꯡꯂꯦꯟ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯥꯎꯔꯦꯜꯗ ꯈꯨꯅꯤꯡꯅ ꯁꯨꯗꯨꯅ ꯆꯤꯔꯣꯜ ꯇꯧꯔꯛꯂꯝꯃꯤ, "ꯑꯦ ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦ, ꯇꯨ ꯌꯦꯡꯉꯨ ꯏꯇꯥꯎ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡ ꯃꯃꯤ ꯑꯃꯨꯛ ꯈꯥꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯨꯁꯤ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯆꯤꯡꯂꯦꯟꯅ ꯆꯥꯎꯔꯦꯜꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯈꯨꯗꯛ ꯑꯁꯤꯗ ꯆꯥꯎꯔꯦꯜꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯆꯤꯡꯂꯦꯟ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯀꯤꯅ ꯂꯥꯎꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯁꯟ ꯒꯥꯔꯤ ꯊꯧꯔꯤꯕ ꯑꯍꯜ ꯑꯁꯤꯒꯤ ꯃꯃꯥꯏ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯇꯁꯦꯡꯅꯃꯛ ꯑꯍꯜ ꯑꯁꯤ
thawai yaudraba but amakhak oiduna lairammi. Khul asida matam amada mihat thina hatok pikraba ahal oiraba amagi asiba thawaina but onba oirammi. But asina chaurel amadi chinglen makhoi anida makok tu khakta laisillatuna sitha sitha noklaklami. Nakhoi ani asi bagi khayat taragadaba. Matau asida chinglen amadi chaurel makhoi animak chechet konsinaduna khanglammi. Matam asida khanghaudana akhak arau nonglei nuksit tawraktuna nongsu chutharaklami. Madudagi makhoi animak yamna pakhatna sangari asidagi phan chongtharaktuna maikai amada lauduna chelammi. Hoima bune ita chelase chelo ita bune. Matungda sangari asina makhoi anibu koitan tanaba hauraklammi. Makhoi anina asum chelakpa matamda yum amada thunglammi. Ita tu mangda yum am leire masidi ta chenchalaje chenchalo ita yum asibu kana leibage thong jamta amta hangdupio yum ase kana leibage thong ta hangdupio. Yum asigi thong adu thilladuna yumbu tanaba kaukthoklammi. Makhoi anigi yamna pakhatpa khukau adu tabada yumbu ahal oirabi nupi amakhak mapalda thoraklammi. Aduga ngakna hanglai isa singbu kana oirabano ahal asigi pakhum piba nangde. Chaurel amadi chinglen makhoi animak yamna pakhatna yum manung asida sat chensin khirami. Matau asida ahal oirabi asina yamna chingnaraduna mahaksu imunglomda phat changkhiduna thong chetna lonchilami. Nakan amada tanarakhiba sangari adusu adumak maikai amaromda chatkhirami. Haujiktada akhak arauga loinana nonglai nungsit yawba nong adu chap lepkhirami. Ahing aduma yum asida chinglen amadi chaurel ahing lekpa tarami. Yumbu ahal oirabi asina makhoi anigidamakta chaba yaba khara puthoraktuna pija pithak pirami. Ngasi thokliba thaudo asigi matangda ahal oirabi asina karisu makha tana wa hanglamde. Nongalaga hanglagi khalladuna ahing asima chaurel amadi chinglen makhoi animak ningthijana pothahalami. Tamthiraba sakpham adu chaurel amadi chinglen makhoi animakki mamitta asum uduna lairammi. Adumak tumthaba yaramde. Makhoi ani yenglaktuna but aduna akiba maongda sitha nokhiba adu makhoi anigi mamitta sangsangnana uraklami. Nakhoi ani asi bagi khayat taragadaba. Chaurel amadi chinglen makhoi animak tumthaba yaramde. Madudagi chaurel mahaki begtagi mapagi diary adubu lauthoraktuna chinglenga punna paminarami. Diary asida makha chatharakpa oina thawanjau amadi driver hemba makhoi animak makhoi tumphamda changlaktuna tumthanarami. Driver hembagi manglandani umangi asukpa mafam amada masak khangdaba nupa amakhak mamai mamit ihingna pungtai taiduna makhutta chaitup ama pai. Chaitup adusu kanagumba amada sapu kanna thomlubagi isu yamna tairami. Nupa asina driver hembabu kanna tanaraklami. Driver hemba mahak thawai hingnanaba asum kanna chelaklami. Singi asukpa lambi ama lairiba mafam adomda yoksilakpa matamda mahaki mateng panglakhiba sagol gari adu thauduna lakpa mahakna thengnarami. Driver hemba sagol gari adomda tamna kanna chensillammi. Masadu yamnasu pakhatlammi. Sagol gari adugi manakta changsilakpa matamdadi
ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯎꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅꯁꯨ ꯉꯛꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯥꯈꯠꯇꯨꯅ ꯊꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯃꯛꯇꯗ ꯉꯁꯥꯏ ꯃꯈꯩ ꯗ꯭ꯔꯥꯏꯚꯔ ꯍꯦꯝꯕꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯧꯁꯤꯜꯂꯛꯇꯨꯅ ꯍꯦꯝꯕꯒꯤ ꯃꯔꯦꯡꯕꯥꯟꯗ ꯇꯥꯞ ꯐꯥꯔꯛꯂꯕꯗ ꯗ꯭ꯔꯥꯏꯚꯔ ꯍꯦꯝꯕꯅ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯄ ꯃꯇꯝꯁꯤꯃꯛꯇꯗ ꯏ ꯇꯩꯔꯕ ꯆꯩꯇꯨꯞ ꯑꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯂꯛꯂꯝꯃꯤ꯫ ꯈꯨꯗꯛ ꯑꯁꯤꯗ ꯗ꯭ꯔꯥꯏꯚꯔ ꯍꯦꯝꯕ ꯈꯪꯂꯥꯎ ꯂꯥꯎꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯍꯥꯏꯐꯦꯠ ꯇꯨꯝꯊꯔꯨꯔꯕ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎꯅ ꯇꯥꯔꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯍꯦꯝꯕꯒꯤ ꯐꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯁꯥ ꯅꯣꯝꯂꯒ ꯍꯧꯗꯣꯛꯄꯤꯔꯝꯃꯤ꯫ ꯍꯦꯝꯕ, ꯍꯦꯝꯕ, ꯁꯦ ꯃꯤꯠ ꯄꯥꯡꯉꯨ, ꯅꯪꯕꯨ ꯋꯥꯈꯜ ꯈꯔ ꯇꯥꯔꯕ꯭ꯔꯣ? ꯗ꯭ꯔꯥꯏꯚꯔ ꯍꯦꯝꯕ ꯌꯥꯝꯅ ꯄꯥꯈꯠꯅ ꯇꯞꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯁꯥꯔ, ꯑꯩꯗꯤ ꯇꯝꯊꯤꯔꯕ ꯃꯪꯂꯥꯟ ꯑꯃꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯇꯞꯅ ꯍꯣꯟꯊꯖꯩ꯫ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎꯅ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯄꯤꯁꯜꯂꯛꯇꯨꯅ ꯊꯛꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯒ ꯈꯨꯂꯥꯛꯄ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯈꯔ ꯊꯥꯗꯨꯅ ꯂꯝꯈꯥꯡꯗ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎꯒꯤ ꯌꯥꯗꯅ ꯂꯩꯍꯧꯕ ꯒꯥꯔꯤ ꯑꯗꯨꯕꯨꯁꯨ ꯆꯠꯇꯨꯅ ꯂꯧꯍꯜꯂꯝꯃꯤ꯫ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎ ꯑꯃꯗꯤ ꯗ꯭ꯔꯥꯏꯚꯔ ꯍꯦꯝꯕ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯂꯗꯨꯅ ꯑꯌꯨꯛꯀꯤ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯈꯨꯂꯥꯛꯄ ꯃꯍꯥꯛꯅ ꯁꯤꯜꯂꯗꯨꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯅꯥ ꯂꯥꯌꯦꯡꯁꯪ ꯑꯗꯣꯝꯗ ꯈꯨꯟꯖꯥ ꯈꯔꯒ ꯄꯨꯟꯅ ꯈꯨꯂꯥꯛꯄꯅ ꯂꯝꯖꯤꯡꯂꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯅꯥ ꯂꯥꯌꯦꯡꯁꯪꯗ ꯑꯅꯥꯕ ꯀꯌꯥꯁꯤꯡꯅ ꯉꯁꯤꯗꯤ ꯈꯨꯜ ꯑꯁꯤꯗ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯑꯁꯤꯗ ꯑꯅꯧꯕ ꯗꯣꯛꯇꯔ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯄꯥꯎ ꯐꯪꯅꯔꯕꯗ ꯗꯣꯛꯇꯔ ꯃꯍꯥꯛꯄꯨ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎꯅ ꯌꯧꯁꯤꯜꯂꯛꯂꯕꯗ ꯈꯨꯟꯖꯥ ꯈꯔꯅ ꯂꯩ ꯄꯔꯦꯡꯅ ꯆꯤꯡꯕ ꯗꯣꯛꯇꯔ ꯃꯍꯥꯛꯀꯤ ꯉꯛꯁꯝꯗ ꯍꯨꯛꯇꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎ ꯗ꯭ꯔꯥꯏꯚꯔ ꯍꯦꯝꯕꯒ ꯂꯣꯏꯅꯅ ꯗꯣꯛꯇꯔꯒꯤ ꯀꯥꯗ ꯈꯨꯂꯥꯛꯄ ꯃꯍꯥꯛꯅ ꯂꯝꯖꯤꯡꯂꯗꯨꯅ ꯄꯨꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯅꯥꯕ ꯀꯌꯥꯁꯤꯡꯕꯨ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯆꯠꯊꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯅꯥ ꯂꯥꯌꯦꯡꯁꯪ ꯑꯁꯤ ꯗꯣꯛꯇꯔ ꯃꯇꯤꯛ ꯆꯥꯅꯗꯤ ꯂꯩꯔꯝꯗꯦ꯫ ꯗꯣꯛꯇꯔ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯟꯅ ꯃꯈꯣꯏ 6ꯇꯃꯛ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗꯒꯤ ꯑꯣꯏꯅ ꯅꯔꯁ 3ꯁꯨ ꯊꯕꯛ ꯄꯨꯔꯝꯃꯤ꯫ ꯄꯨꯟꯅ ꯃꯈꯣꯏ 9ꯅ ꯑꯅꯥꯕ ꯀꯌꯥꯁꯤꯡꯕꯨ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯍꯦꯟꯅ ꯑꯔꯨꯕ ꯐꯤꯚꯝ ꯑꯣꯏꯔꯒꯅ ꯏꯝꯐꯥꯜꯗ ꯄꯨꯈꯠꯇꯨꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯒꯥꯔꯤꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯅꯔꯝꯗꯦ꯫ ꯒꯥꯔꯤ 2ꯗꯒꯤ ꯍꯦꯟꯅ ꯈꯨꯜ ꯑꯁꯤꯗ ꯏꯝꯐꯥꯜ ꯌꯧꯅ ꯆꯠꯄ ꯂꯩꯔꯝꯗꯦ꯫ ꯌꯥꯝꯅ ꯐꯤꯚꯝ ꯆꯥꯗꯕ ꯈꯨꯜ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯌꯥꯏꯔꯦꯜ ꯈꯨꯜ ꯑꯁꯤꯗ ꯌꯥꯝꯅ ꯃꯕꯨꯛ ꯐꯠꯇꯕ, ꯃꯤꯒꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯈꯪꯗꯕ ꯂꯩꯉꯝ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯂꯥꯛꯄ ꯃꯍꯥꯛꯀ ꯏꯇꯠ ꯇꯠꯇꯅ ꯌꯦꯡꯊꯤꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯈꯨꯂꯥꯛꯄ ꯃꯍꯥꯛꯀ ꯂꯩꯉꯝꯒ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯎꯅꯔꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯔꯝꯃꯤ꯫ ꯂꯩꯉꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯄꯥ ꯈꯨꯂꯥꯛꯄ, ꯈꯨꯜ ꯑꯁꯦ ꯅꯆꯥ ꯑꯩꯈꯣꯏ ꯂꯩꯕꯒꯤ ꯏꯄꯥꯅ ꯈꯨꯂꯥꯛꯄ ꯑꯣꯏꯕ ꯐꯪꯖꯕꯅꯤ ꯍꯥꯏꯕꯁꯦ ꯀꯔꯤꯒꯤ ꯈꯪꯗꯦ?" ꯈꯨꯂꯥꯛꯄ ꯃꯍꯥꯛꯁꯨ ꯃꯥꯏꯊꯣꯡꯗ ꯈꯔ ꯈꯖꯤꯛ ꯑꯁꯥꯎꯕ ꯎꯠꯂꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯂꯩꯉꯝ, ꯏꯄꯥ ꯈꯪꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯆꯥ ꯍꯣꯏꯅꯅꯦ ꯑꯄꯥꯝꯕ ꯑꯗꯨꯇ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯈꯨꯟꯖꯥꯁꯤꯡꯅ ꯈꯪꯅꯔꯛꯂꯕꯗꯤ ꯈꯨꯂꯥꯛꯄ ꯑꯩꯍꯥꯛꯀꯤ ꯏꯊꯛꯇ ꯂꯣꯏꯅ ꯁꯥꯎꯅꯔꯛꯂꯒꯅꯤ." ꯂꯩꯉꯝ ꯌꯥꯝꯅ ꯁꯥꯎꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯑꯦ ꯏꯄꯥ, ꯑꯩꯒꯤꯗꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯑꯅꯥ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯨꯅꯦ ꯂꯩꯉꯝ ꯑꯩꯍꯥꯛꯀꯤ ꯔꯨꯜ ꯏꯟꯗꯕ ꯊꯣꯛꯂꯕꯗꯤ ꯃꯈꯣꯏꯁꯨ ꯀꯌꯥ ꯑꯐꯕ ꯑꯣꯏꯕꯤꯔꯣꯏ꯫ ꯑꯩ ꯆꯠꯄꯤꯒꯦ ꯏꯄꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯉꯝ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯑꯃꯒ ꯄꯨꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯨꯂꯥꯛꯄ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯑꯃ ꯏꯊꯣꯛ ꯊꯣꯛꯂꯝꯗꯦ꯫ ꯑꯅꯥꯕꯁꯤꯡ ꯌꯦꯡꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎ ꯃꯍꯥꯛꯀꯤ ꯀꯥꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯑꯁꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯣꯊꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯗꯥꯏꯔꯤ ꯍꯦꯛ ꯍꯦꯛ ꯏꯕꯁꯤꯅ ꯃꯍꯥꯛꯀꯤꯗꯤ ꯍꯩꯅꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯉꯁꯤꯁꯨ ꯃꯍꯥꯛ ꯗꯥꯏꯔꯤ ꯑꯁꯤꯗ ꯏꯁꯜꯂꯝꯃꯤ ꯈꯨꯜ ꯑꯁꯤꯗ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯄ ꯄꯨꯝꯅꯃꯛ꯫ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯑꯁꯨꯝ ꯗꯥꯏꯔꯤ ꯄꯥꯔꯛꯄ ꯃꯇꯝꯗ ꯆꯥꯎꯔꯦꯜꯒꯤ ꯑꯄꯣꯛꯄ ꯊꯋꯥꯟꯖꯥꯎꯅ
ꯃꯊꯧꯗ ꯃꯄꯨꯛꯅꯤꯡ ꯆꯪꯕ ꯈꯨꯟꯖꯥꯁꯤꯡꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯒꯤ ꯃꯃꯤ ꯀꯌꯥ ꯑꯃ ꯗꯥꯏꯔꯤ ꯑꯁꯤꯗꯒꯤ ꯎꯕ ꯐꯪꯂꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎ ꯃꯤꯅꯣꯛ ꯑꯃꯗꯤ ꯇꯝꯖꯔꯝꯃꯤ꯫ ꯗꯥꯏꯔꯤ ꯑꯁꯨꯝ ꯄꯥꯔꯛꯄ ꯃꯇꯝꯗ ꯗꯥꯏꯔꯤꯒꯤ ꯂꯩꯃꯥꯏ ꯑꯃꯗ ꯑꯁꯨꯝꯅ ꯏꯕꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯅꯨꯡꯁꯤꯕ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯇꯥꯡ ꯑꯃ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯞꯅ ꯌꯨꯝꯗ ꯂꯩꯍꯧꯕꯤ ꯑꯩꯍꯥꯛꯀꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯐꯖꯇꯣꯟ ꯑꯃꯗꯤ ꯃꯆꯥ ꯁꯅꯥꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯨꯃꯤꯠ ꯑꯁꯤ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎꯅ ꯑꯅꯥꯕ ꯀꯌꯥꯁꯤꯡ ꯑꯁꯨꯝ ꯂꯥꯌꯦꯡꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕꯤ ꯑꯃꯕꯨ ꯑꯅꯥ ꯂꯥꯌꯦꯡꯁꯪ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤꯗꯃꯛꯇ ꯀꯌꯥꯗ ꯋꯥꯖꯕ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎ ꯃꯍꯥꯛꯁꯨ ꯈꯨꯗꯛꯇ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯅ ꯂꯥꯞꯅ ꯇꯥꯝꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯁꯅꯥꯒꯤꯗꯃꯛꯇ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯖꯔꯝꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯍꯦꯟꯅ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯗꯣꯛꯇꯔꯁꯤꯡ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡ ꯄꯨꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯗꯨꯅ ꯑꯅꯥꯕꯁꯤꯡꯕꯨ ꯅꯤꯡꯊꯤꯖꯅ ꯂꯥꯌꯦꯡꯕꯤꯔꯝꯃꯤ꯫ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯤ ꯌꯨꯝꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯥꯔꯣꯝꯗ ꯂꯥꯛꯂꯗꯨꯅ ꯑꯋꯥꯠ ꯑꯄꯥꯁꯨ ꯍꯪꯕꯤꯔꯝꯃꯤ꯫ ꯗꯥꯏꯔꯤ ꯄꯥꯗꯨꯅ ꯂꯩꯔꯝꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯆꯤꯡꯆꯦꯞ ꯑꯣꯏꯅ ꯇꯧꯕ ꯃꯐꯝ ꯑꯗꯣꯝꯒꯤ ꯂꯝꯕꯤ ꯄꯔꯤꯡꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯑꯊꯦꯡꯕꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯕꯗ ꯈꯨꯟꯖꯥ ꯀꯌꯥꯗꯤ ꯑꯍꯤꯡ ꯇꯨꯝꯊꯅꯕ ꯉꯝꯅꯔꯝꯗꯦ꯫ ꯌꯥꯝꯅꯁꯨ ꯀꯤꯅꯔꯝꯃꯤ꯫ ꯌꯨꯝ ꯑꯃꯗꯅꯤ ꯁꯪꯂꯥꯏ ꯃꯍꯥꯛ ꯌꯥꯍꯤꯞꯂꯛꯄ ꯃꯇꯥꯡ ꯑꯗꯨꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡꯗ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯅꯥꯁꯣꯟꯅꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯨꯠꯇꯨꯅ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠ ꯅꯣꯏꯔꯗꯨꯅ ꯃꯊꯟꯇ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ, "ꯄꯨꯡ ꯑꯁꯤꯕꯨ ꯀꯌꯥꯒ ꯇꯥꯈ꯭ꯔꯕꯖꯥꯠꯅꯣ? ꯅꯣꯡꯕꯨ ꯉꯥꯜꯂꯕ ꯖꯥꯠꯂꯥ? ꯁꯒꯣꯜ ꯊꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕꯁꯤꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯍꯦ, ꯉꯁꯤꯁꯤꯅꯤꯅꯦ ꯍꯥꯏꯅꯈꯤꯕꯗꯣ꯫ ꯊꯦꯡꯈ꯭ꯔꯅꯤ, ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ꯫ ꯂꯝꯅꯒ ꯈꯔ ꯊꯥꯞꯄꯅꯦ, ꯒꯥꯔꯤ ꯐꯪꯍꯧꯗ꯭ꯔꯕꯗꯤ ꯐꯔꯛ ꯇꯥꯒꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯪꯂꯥꯏ ꯏꯝꯐꯥꯜꯗ ꯆꯠꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯇꯨꯅ ꯂꯣꯏꯁꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤ ꯄꯨꯡ 3 ꯇꯥꯔꯛꯄꯗ ꯃꯉꯥꯏꯔꯤ꯫ ꯈꯨꯜ ꯑꯁꯤꯗ ꯏꯝꯐꯥꯜ ꯌꯧꯅ ꯆꯠꯄ ꯕꯁ ꯑꯅꯤꯈꯛ ꯂꯩꯔꯤꯕ ꯑꯗꯨꯁꯨ ꯄꯨꯡ 4 ꯑꯗꯨꯋꯥꯏꯗ ꯏꯝꯐꯥꯜ ꯍꯥꯏꯒꯠꯄꯅꯤ꯫ ꯁꯪꯂꯥꯏꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯂꯝꯕꯤꯗ ꯂꯦꯞꯇꯨꯅ ꯕꯁ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯄꯨꯡ 4 ꯇꯥꯒꯗꯕꯗꯤ ꯄꯨꯡꯈꯥꯏꯃꯨꯛ ꯋꯥꯠꯂꯤ꯫ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯥꯡ ꯘꯔꯤ ꯑꯗꯨꯗ ꯍꯥꯏꯐꯦꯠꯁꯨ ꯁꯪꯂꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ "ꯑꯦ, ꯁꯤꯗꯤ ꯄꯨꯡꯈꯥꯏꯃꯨꯛ ꯋꯥꯠꯂꯤꯅꯦ꯫ ꯊꯦꯡꯈ꯭ꯔꯗꯤ ꯐꯔꯛ ꯇꯥꯔꯅꯤ, ꯈꯣꯡꯅ ꯍꯦꯛꯇ ꯆꯠꯄ ꯍꯧꯔꯒꯦ." ꯑꯁꯤ ꯈꯟꯗꯨꯅ ꯃꯔꯦꯡꯕꯥꯟꯗ ꯕꯦꯒ ꯑꯃꯁꯨ ꯄꯣꯠꯁꯤꯜꯂꯝꯃꯤ꯫ ꯁꯪꯂꯥꯏ ꯃꯈꯣꯡꯅ ꯑꯁꯨꯝ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯂꯝꯕꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯠꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯆꯤ ꯃꯆꯤꯗ ꯀꯌꯥ ꯑꯃ ꯑꯀꯥꯏꯕꯒꯤ ꯁꯔꯨꯛꯅ ꯅꯝꯂꯝꯃꯤ꯫ ꯁꯪꯂꯥꯏꯅ ꯑꯁꯨꯝ ꯃꯈꯣꯡꯅ ꯆꯠꯄꯅ ꯆꯤꯡꯆꯦꯞ ꯌꯧꯔꯛꯀꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯡꯂꯣꯝꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯊꯧꯔꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯃꯍꯥꯛꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯪꯂꯥꯏ ꯃꯍꯥꯛ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ "ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤꯗ ꯈꯨꯜ ꯂꯥꯟꯊꯣꯛꯄꯒꯤ ꯂꯝꯈꯥꯏ ꯑꯗꯨ ꯐꯥꯎꯕꯗꯤ ꯊꯤꯜꯍꯜꯂꯒꯦ꯫ ꯑꯗꯨꯒꯅꯦ, ꯑꯐꯪꯕ ꯒꯥꯔꯤ ꯑꯃ ꯍꯦꯛꯇꯗ ꯌꯥꯎꯈ꯭ꯔꯒꯦ." ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯊꯧꯔꯛꯂꯤꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯕꯨ ꯃꯈꯨꯠ ꯈꯠꯇꯨꯅ ꯈꯥꯝꯂꯝꯃꯤ꯫ ꯁꯪꯂꯥꯏꯒꯤ ꯋꯥꯈꯜꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯑꯃꯅ ꯊꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯃꯊꯪ ꯃꯊꯪ ꯊꯣꯔꯛꯄ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯁꯪꯂꯥꯏ ꯃꯍꯥꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯁꯨ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯆꯤꯡꯆꯦꯞ ꯑꯗꯣꯝꯗ ꯁꯪꯂꯥꯏ ꯃꯍꯥꯛꯀ
ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃꯁꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯊꯋꯥꯏ ꯌꯥꯎꯗꯅ ꯇꯥꯔꯒ ꯂꯩꯔꯝꯕꯗꯨ ꯈꯨꯟꯖꯥꯁꯤꯡꯅ ꯊꯦꯡꯅꯔꯛꯈꯤ꯫ ꯇꯁꯦꯡꯅ ꯈꯨꯜ ꯑꯁꯤꯗ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯚꯨꯠ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯅ ꯌꯥꯝꯅ ꯀꯤꯅ ꯂꯩꯅꯔꯛꯄꯅꯤ꯫ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ, ꯃꯃꯥꯏ ꯃꯃꯤꯠ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯩꯕ, ꯃꯁꯝꯅ ꯄꯣꯛꯅ ꯄꯨꯡꯉꯧ ꯉꯧꯔꯕ, ꯃꯃꯤꯠꯇ ꯑꯔꯪꯕ ꯃꯉꯥꯜ ꯑꯣꯏꯅ ꯇꯧꯕ, ꯃꯈꯨꯠ ꯈꯨꯖꯤꯜꯅ ꯏꯁꯥꯡ ꯁꯥꯡꯕ ꯑꯍꯜ ꯑꯣꯏꯔꯕ ꯚꯨꯠ ꯑꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯕꯨ ꯁꯪꯂꯥꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯀꯟꯅ ꯊꯧꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯪꯂꯥꯏ ꯌꯥꯝꯅ ꯄꯥꯈꯠꯅ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯃꯔꯦꯡꯕꯥꯟꯗ ꯄꯣꯠꯁꯤꯜꯂꯛꯄ ꯕꯦꯒ ꯑꯗꯨ ꯂꯩꯃꯥꯏꯗ ꯚꯨꯞ ꯂꯥꯎꯅ ꯊꯥꯗꯔꯝꯂꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯍꯣꯏ ꯃꯥ, ꯁꯤꯗꯤ ꯏꯄꯨ ꯚꯨꯠꯇꯨꯅꯤ꯫ ꯏꯁ, ꯑꯩꯗꯤ ꯀꯗꯣꯝꯗ ꯆꯦꯟꯒꯅꯤ ꯇꯧꯔꯤꯕꯁꯤꯗꯤ? ꯑꯩ ꯁꯤꯕ ꯇꯥꯔꯦ꯫ ꯑꯩ ꯍꯦꯛꯇ ꯆꯦꯜꯂꯒꯦ, ꯕꯦꯒꯁꯤꯁꯨ ꯍꯦꯛꯇ ꯊꯥꯗꯔꯝꯂꯒꯦ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯨꯡꯗꯅ ꯏꯄꯨ ꯚꯨꯠ ꯃꯍꯥꯛꯅ ꯈꯥꯡꯅ ꯅꯣꯛꯇꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯁꯪꯂꯥꯏꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯁꯪꯂꯥꯏꯅ ꯑꯁꯨꯝ ꯀꯟꯅ ꯆꯦꯜꯂꯛꯄ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯈꯨꯜꯒꯤ ꯌꯨꯝ ꯇꯥꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯌꯧꯁꯤꯜꯂꯛꯇꯨꯅ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯅ ꯆꯦꯟꯁꯤꯟꯈꯤꯕ ꯌꯨꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯁꯪꯂꯥꯏ ꯌꯥꯝꯅ ꯄꯥꯈꯠꯅ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯊꯤꯜꯂꯗꯨꯅ ꯌꯨꯝꯕꯨ ꯇꯥꯅꯕ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯌꯨꯝꯕꯨ ꯇꯥꯔꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯁꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯈꯣꯜ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯥꯈꯠꯄ ꯑꯃꯗꯤ ꯆꯤꯡꯅꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯗꯨꯅ ꯆꯤꯡꯂꯦꯟꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯈꯨꯜ ꯑꯁꯤꯗ ꯃꯤꯅꯧ ꯑꯣꯏꯅ ꯊꯨꯡꯂꯕꯗ ꯃꯉꯥꯏꯔꯤ꯫ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯏꯄꯨ ꯚꯨꯠ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯖꯔꯛꯂꯦ꯫ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯅꯣ? ꯇꯁꯦꯡꯅ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ"꯫ ꯆꯥꯎꯔꯦꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ, "ꯏꯃꯥ ꯃꯥꯟꯕꯤ ꯑꯃꯗꯤ ꯏꯌꯥꯝꯕ, ꯅꯈꯣꯏꯅ ꯈꯪꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯅꯆꯥ ꯅꯅꯥꯎ ꯑꯩꯈꯣꯏꯗꯁꯨ ꯑꯃꯨꯛꯇ ꯃꯔꯤꯛ ꯆꯨꯝꯅ ꯋꯥꯔꯤ ꯂꯤꯕꯤꯌꯨ"꯫ ꯋꯥꯍꯪ ꯑꯁꯤ ꯇꯥꯕꯗ ꯌꯨꯝꯕꯨ ꯑꯍꯜ ꯑꯣꯏꯔꯛꯂꯕꯤ ꯅꯨꯄꯤ ꯑꯁꯤꯒ ꯁꯪꯂꯥꯏ ꯃꯍꯥꯛꯀ ꯍꯥꯏꯐꯦꯠ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯀꯔꯤꯁꯨ ꯆꯤꯡꯅꯒꯅꯨ ꯍꯥꯏꯕꯒꯤ ꯃꯇꯧꯗ ꯆꯥꯎꯔꯦꯜ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯑꯃꯗ ꯊꯕꯛ ꯄꯨꯔꯝꯕ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯏꯄꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯖꯔꯛꯄꯅꯤ꯫ ꯀꯔꯤꯁꯨ ꯆꯤꯡꯅꯕꯤꯒꯅꯨ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ"꯫ ꯆꯥꯎꯔꯦꯜꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯌꯨꯝꯕꯨ ꯑꯍꯜ ꯑꯣꯏꯔꯛꯂꯕꯤ ꯑꯃꯗꯤ ꯁꯪꯂꯥꯏ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯛꯂꯕꯤ ꯑꯁꯤꯅ ꯇꯞꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯣ, ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕ? ꯏꯕꯨꯡꯉꯣ, ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯚꯨꯠ ꯊꯣꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯅꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯏꯄꯨ ꯚꯨꯠ ꯍꯥꯏꯔꯤꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯅꯨꯄꯤ ꯑꯁꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯁꯪꯂꯥꯏꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯥꯎꯁꯥ, ꯏꯃꯥ ꯃꯍꯥꯛ ꯑꯁꯦ ꯏꯄꯨ ꯚꯨꯠ ꯑꯗꯨꯅ ꯍꯦꯛ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯅꯤ"꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯗꯥꯏꯔꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯂꯧꯊꯣꯔꯛꯇꯨꯅ ꯃꯈꯨꯠꯅ ꯂꯩꯃꯥꯏ ꯀꯌꯥ ꯍꯥꯏꯗꯣꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯏꯔꯝꯒꯦ ꯍꯥꯏꯕꯗꯨ ꯑꯁꯨꯝ ꯌꯦꯡꯂꯝꯃꯤ꯫ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯩꯉꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯑꯅꯤꯒ ꯄꯨꯟꯅ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯂꯩꯉꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯗꯣꯛꯇꯔ, ꯈꯨꯜ ꯑꯁꯤꯗ ꯃꯇꯝ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯑꯅꯥꯕ ꯌꯦꯡꯕꯤꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯗ ꯅꯄꯨꯛꯅꯤꯡ ꯆꯪꯕ ꯃꯊꯧ ꯇꯥꯏꯀꯣ? ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯌꯥ ꯑꯐꯕ ꯑꯣꯏꯕꯤꯔꯣꯏ"꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯔꯨꯞꯁꯤꯡ, ꯅꯈꯣꯏꯒꯤ ꯀꯔꯝꯕ ꯋꯥꯐꯝꯅꯣ?
ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯂꯩꯉꯝꯅ ꯏꯪꯒꯤꯠ ꯇꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯑꯃꯗ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯔꯛꯂꯝꯃꯤ꯫ ꯂꯩꯉꯝꯒꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯗꯣꯛꯇꯔ, ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯅꯪꯒꯤ ꯊꯥꯒꯤ ꯁꯦꯂꯔꯤ ꯑꯗꯣ ꯑꯩꯈꯣꯏꯗ ꯄꯥꯔꯁꯦꯟ ꯈꯔ ꯈꯥꯏꯕꯤꯌꯨꯅꯦ꯫ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯔꯨꯜꯁ꯫ ꯃꯁꯤ ꯉꯥꯛꯅ ꯗꯣꯛꯇꯔꯅ ꯆꯠꯄꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯂꯧꯈꯠꯂꯛꯄ ꯑꯦꯛꯁꯟꯗ ꯗꯣꯛꯇꯔꯅ ꯌꯥꯕ ꯇꯥꯕꯅꯤ꯫ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎ ꯑꯃꯨꯛ ꯇꯞꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯃꯔꯨꯞ ꯂꯣꯏꯁꯤꯡ, ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯕꯗꯤ ꯉꯥꯛꯄꯤꯒꯅꯤ꯫ ꯏꯁꯥꯅ ꯇꯧꯖꯔꯤꯕ ꯏꯊꯧꯗ ꯒꯕꯔꯃꯦꯟꯅ ꯊꯥꯒꯤ ꯈꯔ ꯄꯤꯕꯤꯔꯛꯄ ꯁꯦꯟꯐꯝ ꯑꯗꯨꯅ ꯑꯩꯍꯥꯛꯀꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯖꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯑꯃꯨꯛ ꯄꯥꯔꯁꯦꯟ ꯈꯔ ꯈꯥꯏꯗꯣꯛꯈ꯭ꯔꯕꯗꯤ ꯏꯃꯨꯡ ꯀꯔꯝꯅ ꯄꯨꯕ ꯉꯝꯒꯅꯤ? ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯂꯩꯉꯝ ꯌꯥꯝꯅ ꯁꯥꯎꯅ ꯇꯦꯕꯜꯗ ꯃꯈꯨꯠꯅ ꯑꯃꯨꯛꯇꯪ ꯗꯝ ꯂꯥꯎꯅ ꯐꯨꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯗꯥ ꯈꯪꯗꯦ꯫ ꯂꯩꯉꯝ ꯑꯩꯍꯥꯛꯅ ꯍꯥꯏꯈꯤꯕ ꯋꯥꯗ ꯉꯥꯛꯅ ꯆꯠꯇ꯭ꯔꯕꯗꯤ ꯀꯌꯥ ꯑꯐꯕ ꯑꯣꯏꯕꯤꯔꯣꯏ꯫ ꯆꯠꯄꯤꯒꯦ ꯗꯣꯛꯇꯔ ꯑꯩꯍꯥꯛ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯁꯥꯎꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎ ꯋꯥꯈꯜ ꯐꯛꯆꯤꯜꯂꯗꯨꯅ ꯑꯁꯨꯝ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯔꯁ ꯑꯃꯈꯛ ꯄꯔꯞ ꯂꯥꯛꯂꯗꯨꯅ ꯏꯃꯔꯖꯦꯟꯁꯤ ꯀꯦꯁ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯛꯂꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯗ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ꯫ ꯌꯥꯏꯔꯦꯜ ꯈꯨꯜ ꯑꯁꯤꯗ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎꯅ ꯊꯕꯛ ꯄꯨꯕ ꯂꯥꯛꯀꯗꯕ ꯆꯍꯤ 3 ꯋꯥꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯌꯥꯏꯔꯦꯜ ꯈꯨꯜ ꯑꯁꯤꯗ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯗꯨꯅ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯃꯁꯥꯒꯤ ꯆꯍꯤ 70 ꯁꯨꯔꯕ ꯀꯩꯁꯤꯡ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯆꯣꯡꯅꯨ, ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯍꯦꯂꯦꯟ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯆꯪꯈꯣꯜꯂꯕꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯀꯩꯁꯤꯡ ꯑꯃꯗꯤ ꯆꯣꯡꯅꯨ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯌꯨꯝ ꯌꯥꯝꯅ ꯊꯦꯡꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯍꯦꯂꯦꯟꯅ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯦꯂꯦꯟꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯁꯤꯗ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯥꯈꯪ ꯀꯌꯥꯁꯤꯡꯅ ꯃꯍꯥꯛꯄꯨ ꯑꯄꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯅꯔꯝꯃꯤ꯫ ꯃꯔꯛ ꯑꯁꯤꯗ ꯂꯩꯉꯝ ꯃꯍꯥꯛꯁꯨ ꯍꯦꯂꯦꯟꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯉꯝꯒꯤ ꯃꯇꯧ ꯑꯁꯤꯗ ꯍꯦꯂꯦꯟ ꯃꯍꯥꯛꯅ ꯀꯌꯥ ꯄꯥꯝꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯍꯦꯂꯦꯟ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯆꯥꯛ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯂꯩꯉꯝ ꯃꯍꯥꯛꯀꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯩꯉꯝꯅ ꯈꯥꯝꯂꯗꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯂꯦꯟꯅ ꯀꯌꯥ ꯍꯛꯆꯤꯟꯅ ꯇꯥꯔꯝꯗꯦ꯫ ꯃꯇꯧ ꯑꯁꯤꯗ ꯂꯩꯉꯝ ꯃꯍꯥꯛꯇꯤ ꯈꯣꯏꯗꯧ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯕꯨꯡ ꯂꯩꯉꯝ, ꯅꯆꯟ ꯆꯠꯄꯤꯒꯦ꯫ ꯏꯄꯥ ꯃꯍꯥꯛ ꯃꯕꯨꯛ ꯂꯥꯝꯂꯝꯂꯅꯤ, ꯆꯥꯛ ꯊꯤꯟꯕꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯂꯦꯟ ꯄꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯂꯩꯉꯝ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅ ꯃꯆꯤꯟꯗ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯃꯊꯟꯇ ꯁꯣꯟꯖꯩ꯫ ꯏꯌꯥ! ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯅꯍꯥꯛꯅ ꯂꯩꯉꯝ ꯑꯩꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯆꯕ ꯁꯥꯔꯤ꯫ ꯅꯍꯥꯛꯀꯤ ꯅꯊꯛꯇ ꯂꯩꯉꯝ ꯑꯩꯍꯥꯛꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯃꯃꯥꯡ ꯊꯛꯇꯒꯤ ꯍꯧꯅ ꯂꯩꯉꯝ ꯃꯍꯥꯛꯅ ꯍꯦꯂꯦꯟꯒꯤ ꯑꯄꯣꯛꯄ ꯀꯩꯁꯤꯡꯒꯤ ꯃꯐꯝꯗ ꯁꯦꯜꯒꯤ ꯑꯣꯏꯕ ꯗꯤꯃꯥꯟ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯀꯩꯁꯤꯡꯅꯁꯨ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡꯗꯒꯤ ꯈꯔ ꯂꯣꯟꯅ ꯂꯩꯉꯝꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯍꯦꯂꯦꯟꯅ ꯈꯪꯂꯛꯂꯗꯨꯅ ꯂꯩꯉꯝꯗ ꯁꯦꯜ ꯄꯤꯕ ꯊꯤꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯩꯁꯤꯡꯅ ꯁꯦꯜ ꯄꯤꯈꯠꯂꯛꯇꯕ ꯃꯇꯧ ꯑꯁꯤꯗ ꯂꯩꯉꯝ ꯍꯦꯟꯅ ꯑꯁꯥꯎꯕ ꯍꯥꯏꯕꯗු ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯦꯂꯦꯟꯅ ꯃꯍꯥꯛꯀꯤ ꯋꯥꯐꯝꯁꯤꯡꯗ ꯊꯋꯥ ꯁꯥꯔꯛꯇꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯁꯤꯒ ꯄꯨꯟꯁꯤꯜꯂꯗꯨꯅ ꯂꯩꯉꯝ ꯑꯁꯨꯝ ꯐꯠꯇꯕꯒꯤ ꯋꯥꯈꯜꯂꯣꯟ ꯄꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯁꯨꯝꯅ ꯌꯥꯊꯪ ꯑꯃ ꯇꯥꯎꯊꯔꯛꯂꯝꯃꯤ꯫ ꯅꯈꯣꯏ ꯉꯁꯤꯒꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯍꯦꯂꯦꯟꯒꯤ ꯑꯄꯣꯛꯄ ꯀꯩꯁꯤꯡꯕꯨ ꯊꯋꯥꯏ ꯂꯧꯒꯗꯕꯅꯤ, ꯑꯗꯨꯒ ꯆꯤꯡꯆꯦꯞꯇ ꯐꯨꯝꯖꯤꯜꯂꯨꯆꯣ꯫ ꯂꯩꯉꯝ ꯑꯩꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯁꯛ ꯈꯪꯍꯟꯒꯦ꯫ ꯌꯥꯆꯪꯂꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯀꯩꯁꯤꯡ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ꯫
lambi nakan amada asokpa nupa ama taduna yamna wana chaina khangduna leirammi mahakpu amukta kanbiyu haiduna su sonthangna machindegi sonjai kana kana laibage aibo amukta kanbiyo aibo amukta kanbiyo matau asida kaising mahakna thengaraduna mahaki sagol gari asida hapkatuna khul asigi ana layeng sang adomda pukhatnanaba honarami nupa macha ngaihak khangbiyu ko ana layeng sang yaugadore asi haiduna kaising mahaksu sagol adu kanna kanna thaunaba makhutta pairiba thauri amadi lisai aduna sagolda phurami ngasai makhai asokpa saduna leiramba mioi aduna makhutta lona pairakpa haijang aduna kaisingi mananganda khangthin thilami hoi matau asida kaising yamna wana chaina khanglammi thauriba sagol adusu mathong maram khanglamde sagol gari manungda lona yaurakpa mioi kharasu thoglakladuna kaisingbu phajillammi aduga sagol gari adu mamai leiduna singchep adomda amuk thauduna laklammi singthaklomda kaisingbu mioi sing aduna pukhalakduna laklammi asumna kaising mahakpu mioi sing aduna yamna tamthina thawai laurammi athengba ahingi matam asida mamai mamit amuba phina yesinduna singchep oina leiriba asukpa mafam asida hom tauduna thawai yaudraba kaisingbu mioi sing aduna phumjillammi kaisingi sagol gari adubusu mafam amada puraktuna mai thadok pirammi aduga sagol adubuna atopa khul amagi mioi amada mamal ngangnaduna yonthoklammi sakhangdaba sing adugi maraktagi ahal oirap tauba nupa amana mioi sing aduda asumna hairaklammi ngasigi thaudok asi kanagumba amatada khanganba yade aduga thabak asida yauriba nakhoi pumnamaksu yamna cheksina laigadabani asi hainaduna makhoi mafam asidagi parap chatna khirami matamna asum thengjilaklaba phawbada kaising mahakna mayumda hanjilaktrabada machanupi Helen amadi chongnu makhoi animak ningsha yamna thijarami ngahan makhaidi mayumda nganna halakpani adubu ngasidi asuk thenglaba matam asi phawbada halaktraba adudari makhoi anisu numidangi chak ising thongba thakpa loiraba adu karisu charamde mangolda phamduna leirammi matam asida khul asigi naha pakhang amana taha chelakladuna chongnu amadi Helenda asumna hairaklammi ima chongnu ichan Helen ipa kaisingdo ipa kaisingdo kari haiba nupa macha ai haki nupa kaising kari dauraba ipa kaisingdo sokpadagi ana layeng sangda ukhatuna leihore chatpisi ima ichan chatpise Helen yamna pakhatna hairaki ha kari haiba ipabu chatsi ibung adudi asi haiduna chongnu amadi Helen makhoi anisu taha pakhang macha adugi matung induna mayumdagi chenthoraklammi lambi lamkhangda laingamgi atopa miyoising lumduna leirambasing adu thoraktuna mama macha makhoi anibu phaduna puraklammi matau aside Helen amadi chongnu makhoi animak yamna pakhatlammi mama macha makhoi anibu asukpa umang adomda puraklammi matau asida laingam mahakti haraubagi ngamkhai leiramde laingamgi maramchat asida Helen amadi chongnu makhoi mama macha anina yamna tukat charami uchan pambi makhongda makhong makhut chena punsiladuna thamlammi laingamna makhau pongna nokladuna asumna hairaklammi haujikti laingam aihakna kari tauba ngambage haibado khanglaba natra karisu leitrabi nupi macha nangnasu laingam aihakna haiba wafamda aduk yadabagi mahai nahaki ipa kaising aihakna mathwai lobikre asi haiduna laingam hauna nokcharami
ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯔꯝꯃꯤ꯫ ꯂꯩꯉꯝꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩ ꯏꯃꯥ ꯆꯣꯡꯅꯨ, ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯍꯦꯂꯦꯟ ꯂꯩꯉꯝ ꯑꯩꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯦ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤꯁꯨ ꯑꯁꯤꯕꯒꯤ ꯂꯝꯗ ꯊꯥꯕꯤꯒꯅꯤ"꯫ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯤꯍꯥꯠꯄ ꯂꯩꯉꯝꯒꯤ ꯃꯊꯛꯇ ꯍꯦꯂꯦꯟ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯍꯥꯛꯀꯤ ꯃꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯗꯨꯅ ꯂꯩꯉꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯄꯥꯝꯗ ꯌꯥꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯉꯝ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯨꯡ ꯂꯩꯉꯝ, ꯅꯆꯟ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯏꯁꯥꯅ ꯌꯥꯔꯒꯦ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯂꯦꯟꯅ ꯃꯈꯨꯜ ꯂꯣꯟꯅꯔꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯊꯋꯥꯏꯅ ꯇꯥꯖꯕꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯖꯕ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯂꯩꯉꯝ ꯃꯍꯥꯛꯁꯨ ꯃꯊꯃꯣꯏ ꯅꯧꯊꯔꯛꯇꯨꯅ ꯃꯃꯥ ꯃꯆꯥꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯝꯃꯤ, "ꯂꯩꯉꯝ ꯑꯩꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯄꯥ ꯀꯩꯁꯤꯡꯕꯨ ꯊꯋꯥꯏ ꯂꯧꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯨꯟꯖꯥ ꯑꯃꯠꯇꯗ ꯈꯪꯍꯜꯂꯛꯄ ꯌꯥꯗꯦ꯫ ꯍꯦꯛ ꯈꯪꯍꯜꯂꯛꯄ ꯊꯣꯛꯂꯕꯗꯤ ꯅꯃꯥ ꯅꯆꯥ ꯅꯈꯣꯏ ꯑꯅꯤꯕꯨꯁꯨ ꯅꯄꯥ ꯀꯩꯁꯤꯡꯒꯤ ꯃꯅꯥꯛꯇ ꯊꯥꯕꯤꯔꯦ ꯈꯪꯉꯨ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯤꯍꯟ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯦꯂꯦꯟ ꯑꯃꯗꯤ ꯆꯣꯡꯅꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯍꯦꯂꯦꯟ ꯑꯃꯗꯤ ꯆꯣꯡꯅꯨ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛꯇ ꯑꯈꯥꯛ ꯑꯔꯥꯎ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯅꯣꯡ ꯀꯟꯅ ꯆꯨꯔꯝꯃꯤ꯫ ꯆꯤꯡꯆꯦꯞ ꯑꯣꯏꯅ ꯇꯧꯕ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯀꯩꯁꯤꯡꯒꯤ ꯍꯛꯆꯥꯡ ꯑꯗꯨꯅ ꯇꯝꯊꯤꯔꯕ ꯃꯇꯧ ꯑꯃꯗ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯍꯧꯅ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯀꯩꯁꯤꯡ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯅꯤꯟꯐꯨꯡ ꯑꯁꯨꯝ ꯉꯥꯡꯅꯔꯝꯃꯤ꯫ ꯑꯃꯗꯤ ꯍꯦꯂꯦꯟ ꯂꯣꯏꯅꯅ ꯆꯣꯡꯅꯨ ꯃꯃꯥ ꯃꯆꯥ ꯌꯥꯎꯗꯨꯅ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛꯀ ꯈꯨꯜꯂꯥꯛꯄ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯃꯤꯠꯐꯝ ꯑꯃ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯈꯨꯜꯂꯥꯛꯄ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯍꯪꯒꯠꯆꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯄꯥ ꯈꯨꯜꯂꯥꯛꯄ, ꯈꯨꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯕꯨꯛ ꯐꯕ ꯏꯄꯟ ꯀꯩꯁꯤꯡꯕꯨ ꯑꯁꯨꯝꯅ ꯊꯤꯕ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯍꯥꯏꯕꯁꯤ ꯈꯨꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯣꯛꯂꯦ ꯍꯥꯏꯕꯅꯤ꯫ ꯏꯆꯟ ꯍꯦꯂꯦꯟ ꯑꯃꯗꯤ ꯏꯃꯥ ꯆꯣꯡꯅꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗꯦ"꯫ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛꯄꯨ ꯅꯥꯀꯟ ꯑꯃꯗ ꯂꯩꯔꯤꯕ ꯂꯩꯉꯝ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯁꯤꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯃꯤ꯫ ꯈꯨꯜꯂꯥꯛꯄ ꯃꯍꯥꯛꯅ ꯆꯣꯡꯅꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯟ ꯆꯣꯡꯅꯨ, ꯃꯔꯨꯞ ꯀꯩꯁꯤꯡꯕꯨ ꯑꯁꯨꯝꯅ ꯊꯤꯕ ꯈꯪꯈꯤꯗꯕ ꯑꯁꯤ ꯅꯕꯨꯡ ꯑꯩꯍꯥꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯗꯣ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅꯅꯦ ꯐꯪꯅꯅꯕ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ"꯫ ꯃꯔꯛ ꯑꯁꯤꯗ ꯂꯩꯉꯝꯅ ꯑꯐꯕ ꯁꯥꯁꯤꯟꯅꯗꯨꯅ ꯃꯔꯛ ꯊꯠꯅ ꯈꯨꯜꯂꯥꯛꯄꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯪꯒꯠꯂꯛꯂꯝꯃꯤ, "ꯏꯄꯥ ꯈꯨꯜꯂꯥꯛꯄ, ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯨ, ꯅꯆꯥꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅꯅꯦ ꯊꯤꯍꯟꯖꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯥꯏꯐꯦꯠ ꯃꯃꯤꯠꯇꯨꯅ ꯍꯦꯂꯦꯟꯗ ꯆꯥꯒꯗꯧꯕ ꯃꯑꯣꯡꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯍꯦꯂꯦꯟ ꯃꯍꯥꯛ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ ꯑꯃꯗꯤ ꯂꯩꯉꯝꯕꯨ ꯑꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯨꯝꯅꯃꯛꯄꯨ ꯅꯝꯁꯤꯟꯈꯤꯗꯨꯅ ꯈꯨꯜꯂꯥꯛꯄꯒꯤ ꯃꯐꯝꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯤꯁꯨ ꯍꯪꯒꯠꯆꯕ ꯉꯝꯂꯝꯗꯦ꯫ ꯂꯩꯉꯝꯒꯤ ꯃꯊꯃꯣꯏꯅꯨꯡꯗ ꯅꯣꯛꯆꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯈꯨꯟꯖꯥ ꯀꯌꯥꯅ ꯑꯁꯨꯛꯄ ꯆꯤꯡꯒꯤ ꯎꯃꯪ ꯋꯥꯃꯪ ꯀꯌꯥꯁꯤꯡꯗ ꯆꯪꯗꯨꯅ ꯊꯤꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃ ꯐꯥꯎꯕ ꯐꯪꯂꯝꯗꯦ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯂꯩꯉꯝꯅ ꯂꯣꯟꯅ ꯍꯦꯂꯦꯟ ꯃꯃꯥ ꯃꯆꯥꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯁꯦꯜ ꯀꯌꯥ ꯄꯤꯁꯤꯟꯗꯨꯅ ꯍꯦꯂꯦꯟꯒꯤ ꯃꯄꯨꯛꯅꯤꯡ ꯑꯣꯟꯅꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯂꯦꯟ ꯉꯁꯤꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯂꯩꯉꯝꯕꯨ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ ꯑꯃꯗꯤ ꯃꯄꯥ ꯀꯩꯁꯤꯡ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯈꯟꯖꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 4 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯑꯔꯣꯟꯕ ꯐꯤꯃꯨ ꯁꯦꯠꯄ ꯃꯤꯑꯣꯏ ꯑꯃꯅ ꯍꯦꯂꯦꯟꯒꯤ ꯃꯌꯨꯝꯗ ꯆꯥꯎꯔꯦꯜ, ꯆꯤꯡꯂꯦꯟ ꯑꯃꯗꯤ ꯁꯪꯂꯥꯏ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯪꯖꯐꯝ ꯂꯧꯈꯤꯕ ꯏꯄꯨ-ꯕꯨꯙꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯑꯔꯣꯟꯕ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥ ꯑꯁꯤꯅ ꯂꯥꯞꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯕꯗꯒꯤ ꯂꯣꯏꯅꯃꯛ ꯈꯪꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯂꯣꯟꯅ ꯂꯥꯛꯇꯨꯅ
ꯆꯥꯎꯔꯕ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯁꯨ ꯃꯤꯑꯣꯏ ꯀꯌꯥꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯕ ꯌꯨꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯐꯃꯨꯡ ꯊꯛꯇ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕ ꯅꯨꯄꯥ ꯑꯗꯨ ꯃꯃꯥꯏꯗꯨ ꯐꯛꯂꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯨꯝꯂꯤ꯫ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤꯕ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥ ꯑꯁꯤꯅ ꯀꯧꯔꯛꯂꯝꯃꯤ, "ꯑꯉꯝꯕ, ꯑꯉꯝꯕ!" ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯉꯁꯥꯏ ꯃꯈꯩ ꯃꯃꯥꯏ ꯑꯗꯨ ꯐꯛꯂꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯇꯨꯝꯂꯤꯕ ꯑꯍꯜ ꯑꯣꯏꯔꯛꯂꯕ नुपा असी यामना तपना ममाई लेथोरकलम्मी। नुपा असीगी ममाई ममित सोखिबगी दागफमना मफम कयादा लैरी। खोंजेल तपना सिरी सिरी तौना हंगलकलम्मी, "करी पाउ लै?" अरोनब पाउ पुदुना लाक्लिबा फिमु सेटपा नहा असीना अमुक मखा ताना हाइरकलम्मी, "अंगम्बा, युम अदुदा मखोई लोइनमक चेनसिनख्रे। अदुगा वाफम अमना ngasisu aikhoigi mioi kaya ama asum tapna tapna thawai manglakle." वाफम असी ताबदा अहल ओइसिलक्लबा नुपा असी यामना साउना हौना अमुक्तंग लाउरकलम्मी। नुपा असी अतै कनासु नत्ते अदुङै मतम अमगी लैंगमनी। लैंगम ngasisu ममित्ता संसंगना उरई हौख्रबा थौदोक कयासिंग। नुमित्तु डॉक्टर थवानजाउना मयुमदा तंगाई फदना थबक अमगिदमक्ता महाकी ड्राइवर हेमबगा मखोई अनि पुन्ना इम्फालदा चटखी। खुलाकपगी मयुमदा लैंगम अमदी महाकी खोंगुरोई अनिगा पुन्ना लाक्तुना खुलाकपगा वारी कया अमा सानरमी। लैंगमना असुमना हाइरई, "इपा खुलाकपा, खुल असिदा इपाना खुलाकपा ओइजये हाइजबगी वा खक्तनी, पुम्नमक्ति लैंगम अहाकी इखुत्तनीदो।" असी हाइदुना मखौ पोंगना नोक्चरमी। खुलाकपना लैंगम येंगलदुना हाइरई, "इबुंगो लैंगम, इपाना इचागी करी अनिंगबा अपांबा पांगथोकचौ हाइबगे। तसेंगना इपा ngasisu खुलाकपगी फम पाइजरिबा असे इचागी मपालदगिनीदो। तसेंगनमक खुल असिदा खुंजासिंगी ओइबा मिखल पांगथोक्तुना मियामना याबा लुचिंगबा अमा खनबा मतमदा लैंगमना अरोनबा पांबै कया सिजिन्नदुना खुलाकपा असिगिदमक्ता मखोइगी मायोक्ता लेपलकपा मियोय अमबु हेक्ता थवाई लौखिबा कया अमा लैख्रबनी। मरम अदुना खुलाकपा महाक्सु लैंगमगी फत्रबा वाखलोन असिना करीगुमा फत्रबा लंबी अमदा महाकपु हेक हेक चिंगदुना पुबगुमना तौरमी। लैंगमना मखाताना हाइरकलमी, "खुल असिदा लैबा सगोल गारी थौबा कैसिंगबु इपा खुलाकपा नहाकना लोइसिंगदबनी।" लैंगमगी वाफम असी ताबदा खुलाकपा महाक स्वाई लावी यामना ngakna hanglaklami, "ए लैंगम, वाफम मदुना करी मरमगी?" लैंगमना अखाबा मिनोक अमा नोकलदुना मखा ताना हाइरकलमी, "इपा खुलाकपा मरम हाइबबु महाक अहाकी मायोक्ता लेपलकपा मिसक अमा हाइबदो ओइरकले। अदुगा वाफम अमना महाकी नाइतोम पोक्चबी हेलेनबु लैंगम अहाकी।" असी हाइदुना लैंगम मखुत येतु खुतुम चेना तासिनजरमी। असुमना कैसिंगबु मिहाथीना हातखिबा मतम अदुदा खुल असिगी खुलाकपा ओरिबा महाकसु मकोक ओइना लुचिंगदुना थबक अदु पांगथोखी। खुल असिगी खुंजासिंगी ममित्ता उत कया चाइदुना महाकना चावना मिनम्बा थबक कया अमा चथखी। मरमदी मिहौ चावबा हौजिक हौजिक ओइरिबा खुलाकपगी फम असितबु कलकलुबना अफफत्ता वाखल पुंबा तुंगोइनरमी। लैंगमगी ममित्ता थौदोक मथंग मथंग उरकलमी। नोंमगी नुमित अमदसु डॉक्टर थवानजाउना खुलाकपा अमदी लैंगम मखोई अनीगी अरोनबा पुमनमक खंगलकलदुना महाकी डायरीदा वारोल कया इशलमी। लैंगमगी फत्रबा अरोनबा थबक कयागी मतांगदा डॉक्टर थवानजाउना खंगख्रे हाइबा पाउ खंगलबदा महाकी अरोनबा मियोय कयागा पुंदुना डॉक्टर थवानजाउबु फादुना सिंगदा पुरकलमी। ड्राइवर हेमबा महाक डॉक्टर थवानजाउगी थवाई कन्ननबा होटनबा मतमदा अदुमा वाखल चोइबा मिसक अमा हाइबदु ओइखी। मतम असिदा डॉक्टर थवानजाउगा लैंगमगसु तमथीना फुनरमी। लैंगमसु ममाई ममित्ता मफम कया सोकलमी। लैंगमना अमदी महाकी मियोइसिंगना डॉक्टर थवानजाउबु तमथीना हातोकलमी। नुमित अदुदा लैंगमगी मसा सोखिबा अदुना मरम ओइरगा ngasisu लैंगम
masadu kaya ikan kangkhatna haugat kangkhatpa ngamlaktabani. Asumna lainaringai matam asida nakan amaromda sagol gari thaubagi makhol adu taraklami. Matam asida laingamna siri siri tauba khonjelda phimu setpa nupa asida asumna yathang tauraklammi. Nakhoi khara chattuna ngasidi but mahakto para ama tambirucho. Wafam asi tabada phimu setpa naha asina kharadi khautak charami. Adubu karisu makha tadi mangaktu haiphet noladuna asumna hairaklammi. Phagani angamba ngasidi khunja singna ipu but na hainariba lair chudatnaba kaisingi thawaina onba but nahak khangani nahak lairamoba. Asi haiduna nupa asina lamjing laduna laingamgi mioi khara puduna mafam asidagi thokhirami. Lambidani nong nganphung taurakpagi haiphet mamli tauba asida laingamgi mioi sing asina makhuta thang amamam painaduna makhoigi mamangda sagol gari thaurakliba adu madu tamna changsinnarami. Sagol gari asisu khongjel thuna kanna thauraklammi. Ipu but mahaksu akiba tamthiba amagi saktamda mamitu irang langba makhai yamna sauna phatraba miyoising adu thawai laurage haibagi matagumna khakna sunoklei. Ngasidi nakhoi pumnamak asibagi lamdamda thabiragedo. Laingamgi phatraba miyoising asiga akanba maongda ipu butka mayo yarami. Sagol asisu yamna haina singna makhongduna phatraba miyoising adugi mathabakta amuk kaurami. Ayo masidi ipu butki sagol sa khanganiba thangsinane hekta kakthatlage adu oirabadi kaujariba makhong ase karisu yararoi masi hai ya asi haiduna makhutta pairiba thangsang asina sagolgi makhong tamna yalaklami. Matam asida sagol asigi makhongda thangna haiphet khetkhirami. Maduna maram oiraga sagol asina amuktang hauna khonglammi. Sagol asigi makhong yet thangba asidagi angangba ikheng khara sintharaklammi. Ipu butki mitrangna amuk swai mangladuna makhut sangdoraktuna phatraba miyoi kayasingi mathakta akanba maongda landaraklammi. Phatraba miyoising asigi marakta kirakladuna kaiduna chenabasu adumak yaurammi. Hai chelo aikhoi pumnamak thawai mangba soidre. Ipu butna hatringaida aidi chele he nakhoi khangde aidi chele ko. Asi haiduna kanna lauduna chena khiduna umang lomda oina chensin khirami. Matau asida ipu butna khangna noktuna asumna lauraklami. Nakhoina chelabasu asibagi khayatadi taba soidre. Chelu nakhoina kayam yangna chenbagi haibado yengba taredo. Chelo asi haiduna ipu butna yamna thuna amamamtang makhut sangdoraktuna thawai lauba hauraklammi. Makhoi nupa taramuk thorakpa asigi manungda miyoi ahum khaktamak thawai hinglammi. Adubu thawai hinghobagi wa haijaba khaktani yamna phibam thina soklammi. Asumna matam haukhibana nongsu tapna ngalakpa asida ipu but mahaksu mahaki mafamda adumak hanjin khirami. Thawai hinghoba laingamgi miyoi ahum aduna pau pumnamak laingamda tamlabada ngasidi itha thajadana laingam mahaki phamungdagi masadu asawba amaga loinana tapna hogalaktuna mahaki miyoi singa phuna khiba mafam adomda mahaki miyoi amana masa sauduna thoraklami. Aduga mahak yamna sauna akoibasing aduda asum yenglakpa matamda
ꯁꯒꯣꯜꯅ ꯅꯦꯠꯈꯤꯕ ꯈꯣꯡꯒꯨꯜ ꯑꯗꯨꯃꯛꯇꯗ ꯏ ꯈꯔ ꯇꯥꯔꯒ ꯂꯩꯔꯝꯕꯗꯨ ꯃꯍꯥꯛꯅ ꯎꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯉꯝ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯆꯤꯡꯅꯕ ꯑꯃꯗꯤ ꯃꯁꯥꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯂꯩꯉꯝꯅ ꯇꯞꯅ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯌꯦꯡꯉꯣ, ꯃꯐꯝ ꯑꯁꯤꯗ ꯇꯥꯔꯤꯕ ꯏ ꯑꯁꯦ ꯁꯒꯣꯜ ꯑꯗꯨꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯅꯈꯣꯏꯅ ꯌꯣꯟꯊꯣꯛꯈꯤꯕ ꯁꯒꯣꯜ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯊꯣꯛꯂꯒ ꯄꯥꯎ ꯄꯨꯝꯅꯃꯛ ꯑꯩꯍꯥꯛꯇ ꯈꯪꯍꯜꯂꯨ꯫ ꯐꯒꯅꯤ ꯑꯉꯝꯕ, ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯄꯨꯝꯅꯃꯛ ꯈꯪꯗꯣꯛꯆꯔꯛꯀꯦ"꯫ ꯂꯩꯉꯝ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯑꯁꯤꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯥꯞꯇꯛꯅ ꯍꯦꯂꯦꯟ ꯃꯍꯥꯛꯅ ꯏꯁꯥꯏꯄꯨꯟ ꯑꯃꯗ ꯏꯁꯤꯡ ꯁꯣꯛꯂꯒ ꯃꯍꯥꯛꯀꯤ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯕ ꯑꯗꯨ ꯍꯥꯏꯐꯦꯠ ꯃꯍꯥꯛꯅ ꯎꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯂꯩꯉꯝ ꯃꯆꯤꯟꯗ ꯃꯍꯧꯁꯥꯒꯤ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯆꯥꯎꯔꯦꯜ, ꯆꯤꯡꯂꯦꯟ ꯑꯃꯗꯤ ꯁꯪꯂꯥꯏ, ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯪꯂꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯥꯎꯁꯥ, ꯅꯈꯣꯏꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯦ ꯇꯔꯥꯏ ꯇꯔꯥꯏꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯂꯩꯉꯝ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯣ"꯫ ꯑꯁꯤ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯕꯒ ꯍꯦꯂꯦꯟ ꯃꯍꯥꯛꯅ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯆꯪꯂꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯈꯤꯗꯨꯅ ꯁꯪꯂꯥꯏ ꯋꯥꯐꯝ ꯑꯗꯨ ꯃꯈꯥ ꯇꯥꯗꯦ, ꯆꯞ ꯂꯦꯞꯄꯤ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯔꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯍꯦꯂꯦꯟ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯇꯥꯍꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯃꯍꯥꯛꯀꯤ ꯇꯧꯔꯤꯕ ꯃꯊꯧ ꯑꯗꯨꯗ ꯑꯗꯨꯃꯛ ꯄꯨꯛꯅꯤꯡ ꯆꯪꯂꯝꯃꯤ꯫ ꯁꯪꯂꯥꯏꯅ ꯃꯈꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯐꯦꯠ ꯊꯩꯗꯣꯛꯂꯗꯨꯅ ꯍꯦꯂꯦꯟ ꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯦ, ꯅꯌꯥꯁꯨ ꯌꯨꯝꯗ ꯆꯠꯂꯒꯦ꯫ ꯑꯗꯣ ꯏꯅꯥꯎ ꯑꯅꯤꯁꯤꯅ ꯃꯇꯝ ꯈꯔꯗꯤ ꯏꯅꯦꯒꯤꯗ ꯆꯪꯖꯐꯝ ꯂꯧꯖꯒꯦ ꯍꯥꯏꯔꯤ꯫ ꯀꯝꯗꯧꯁꯤꯒꯦ ꯏꯅꯦ"꯫ ꯍꯦꯂꯦꯟ ꯃꯍꯥꯛꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯍꯥꯏꯐꯦꯠ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯗꯨꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯏꯆꯥꯁꯤꯡꯅ ꯏꯃꯥꯒꯤꯗ ꯂꯩꯕꯕꯨ꯫ ꯑꯗꯣ ꯅꯈꯣꯏꯅ ꯈꯪꯒꯗꯕ ꯋꯥꯐꯝ ꯑꯃꯅ ꯅꯈꯣꯏ ꯈꯔꯗꯤ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏꯀꯣ"꯫ ꯍꯦꯂꯦꯟꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ꯫ ꯁꯪꯂꯥꯏ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯥꯏꯔꯦꯜ ꯈꯨꯜ ꯑꯁꯤꯒ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯂꯩꯃꯊꯦꯜ ꯀꯧꯕ ꯈꯨꯜ ꯑꯃꯗꯅꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯍꯤ ꯁꯝꯕꯥꯜ ꯂꯥꯡꯂꯤꯕꯤ, ꯂꯩꯁꯥ ꯃꯊꯣꯠ ꯀꯥꯔꯛꯄꯤ, ꯁꯛꯇ ꯆꯨꯗ ꯍꯦꯟꯅ ꯅꯤꯡꯊꯤꯖꯕꯤ, ꯀꯨꯆꯨ ꯀꯨꯃꯦꯟꯅ ꯊꯝꯕꯧꯒꯨꯝꯅ ꯉꯧꯕꯤ ꯂꯩꯃꯊꯦꯜ ꯈꯨꯜ ꯑꯁꯤꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯁꯤꯡꯒꯤ ꯂꯛꯇ ꯇꯣꯝꯊꯤꯟ ꯉꯥꯜꯂꯤꯕꯤ ꯂꯥꯡꯂꯩꯕꯤ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯏꯔꯨ ꯂꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯃꯥꯡꯂꯣꯝꯗꯒꯤ ꯃꯃꯥ ꯊꯔꯣ ꯃꯆꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯠꯇꯦ, ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯔꯣ? ꯊꯦꯡꯈ꯭ꯔꯅꯤ꯫ ꯅꯄꯥꯕꯨꯡꯁꯨ ꯁꯒꯣꯜꯒꯤ ꯃꯆꯤꯟꯖꯥꯛ ꯄꯤꯖꯔꯨꯈꯤꯅꯤ ꯍꯥꯏꯗꯨꯅꯅꯦ ꯆꯠꯊꯣꯛꯈ꯭ꯔꯦ꯫ ꯏꯃꯥꯁꯨꯅꯦ ꯃꯈꯥꯔꯣꯝꯗ ꯅꯅꯦ ꯍꯣꯏꯒꯤꯗꯅꯦ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ"꯫ "ꯍꯣꯏ ꯏꯃꯥ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯩꯕꯤ ꯃꯀꯣꯛ ꯇꯨꯝꯂꯨꯔꯒ ꯃꯁꯝ ꯑꯗꯨ ꯇꯞꯅ ꯃꯈꯨꯠꯅ ꯍꯥꯏꯒꯠꯇꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯏꯔꯨ ꯂꯨꯖꯈ꯭ꯔꯦ꯫ ꯏꯔꯨ ꯂꯨꯕ ꯂꯣꯏꯔꯗꯨꯅ ꯑꯁꯦꯡꯕ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯇꯥꯏꯕꯪ ꯃꯄꯨꯕꯨ ꯊꯧꯅꯤꯖꯔꯝꯃꯤ꯫ ꯂꯩꯕꯨꯡ ꯑꯣꯏꯅ ꯇꯧꯕ ꯃꯐꯝ ꯑꯃꯗꯅꯤ꯫ ꯀꯥꯂꯨ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯑꯅꯧꯕ ꯍꯥꯅꯧ ꯀꯌꯥ ꯄꯤꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅ ꯁꯒꯣꯜ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ꯫ ꯀꯥꯂꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯒꯣꯜꯒꯤ ꯃꯈꯣꯡ ꯌꯦꯠ ꯊꯪꯕ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯊꯥꯡꯅ ꯌꯥꯟꯈꯤꯕꯒꯤ ꯗꯥꯛꯐꯝ ꯑꯣꯏꯅ ꯁꯣꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯀꯔꯤꯅꯣꯗ, ꯃꯁꯤꯅ ꯀꯝꯗꯧꯅ ꯁꯣꯛꯂꯤꯕꯖꯥꯠꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯑꯁꯣꯛꯄ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯐꯦꯠ ꯅꯥꯟꯕꯤꯔꯝꯃꯤ꯫ ꯀꯥꯂꯨꯗꯤ ꯌꯥꯝꯅꯁꯨ ꯉꯛꯂꯝꯃꯤ꯫ "ꯑꯉꯧꯕꯤ, ꯅꯪ ꯅꯕꯨꯛ ꯊꯟꯅ ꯆꯥꯔꯝꯃꯨꯀꯣ꯫ ꯑꯩꯍꯥꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯦ꯫ ꯏꯄꯥ ꯀꯥꯔꯒꯦꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯀꯥꯂꯨ ꯃꯍꯥꯛ ꯃꯌꯨꯝꯗ ꯀꯥꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯃꯈꯩ ꯂꯩꯕꯨꯡ ꯑꯗꯣꯝꯗ ꯂꯨꯝꯗꯨꯅ ꯌꯦꯡꯂꯝꯕ ꯂꯩꯉꯝꯒꯤ ꯑꯔꯣꯟꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯄꯨꯝꯅꯃꯛ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝꯗ ꯏꯄꯨꯕꯨꯠ ꯃꯍꯥꯛꯅ ꯊꯧꯔꯛꯈꯤꯕ ꯁꯒꯣꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯒꯣꯜ ꯑꯁꯤꯅꯤ ꯍꯥꯏꯕ꯫ ꯃꯗꯨꯗꯒꯤ ꯃꯤꯑꯣꯏ ꯑꯁꯤꯅ ꯂꯣꯟꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔ ꯂꯩꯊꯔꯛꯄ ꯃꯇꯝ ꯑꯁꯤꯗ
ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯂꯦꯟꯒꯤ ꯃꯌꯨꯝꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯔꯛꯇꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯇꯝ ꯑꯃꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯌꯨꯝ ꯑꯗꯣꯝꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯈꯨꯜꯂꯥꯛꯄ ꯃꯍꯥꯛꯇꯤ ꯂꯩꯈꯤꯗꯕ ꯆꯍꯤ 5ꯃꯨꯛ ꯐꯥꯔꯛꯂꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯂꯝꯗꯦ꯫ ꯈꯨꯜꯂꯥꯛꯄꯤꯁꯨ ꯈꯨꯜꯂꯥꯛꯄ ꯂꯩꯈꯤꯗꯕ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯂꯒ ꯑꯗꯨꯃꯛ ꯂꯩꯈꯤꯗꯦ꯫ ꯇꯁꯦꯡꯅꯃꯛ ꯈꯨꯜꯂꯥꯛꯄ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯅꯣꯡꯃ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯃꯗ ꯏꯄꯨꯕꯨꯠꯅ ꯈꯨꯜꯂꯥꯛꯄ ꯃꯍꯥꯛꯄꯨ ꯑꯁꯤꯕꯒꯤ ꯂꯝꯗꯝꯗ ꯊꯥꯕꯤꯔꯝꯃꯤ꯫ ꯁꯨꯛꯂꯝ ꯃꯝꯂꯕ ꯊꯥꯁꯤꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯈꯨꯜꯂꯥꯛꯄꯤ ꯃꯍꯥꯛ ꯃꯁꯥ ꯀꯟꯅ ꯉꯝꯂꯛꯂꯝꯗꯦ꯫ ꯈꯨꯜꯂꯥꯛꯄꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ, ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨꯀꯣ, ꯑꯩꯍꯥꯛ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎꯕꯨ ꯀꯧꯔꯨꯈꯤꯒꯦ, ꯀꯨꯏꯔꯛꯂꯣꯏ꯫ ꯃꯩꯅꯝ ꯑꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ? ꯑꯣ, ꯃꯁꯤꯗ ꯂꯩꯔꯦ꯫ ꯃꯩꯅꯝ ꯑꯁꯦ ꯍꯦꯛꯇ ꯆꯨꯈꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯅꯝ ꯑꯗꯨ ꯆꯨꯈꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯈꯨꯜꯂꯥꯛꯄ ꯃꯍꯥꯛꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯁꯥꯃꯛ ꯈꯨꯜ ꯑꯁꯤꯒꯤ ꯑꯅꯥ ꯂꯥꯌꯦꯡꯁꯪ ꯑꯗꯣꯝꯗꯒꯤ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎꯕꯨ ꯀꯧꯅꯅꯕ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯃꯁꯥꯗ ꯂꯣꯏꯅꯔꯛꯄ ꯃꯩꯅꯝ ꯃꯆꯥ ꯑꯗꯨ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯑꯗꯨꯃꯛ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯏꯁ, ꯑꯣꯟꯊꯣꯛꯄꯅꯤꯗ! ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯁꯤꯁꯨ ꯃꯀꯜꯂꯛꯂꯦ꯫ ꯃꯩꯅꯝ ꯑꯁꯤꯁꯨ ꯃꯨꯠꯈ꯭ꯔꯦꯅꯦ ꯇꯧꯔꯤꯕꯁꯦ꯫ ꯂꯝꯕꯤꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯃꯝꯈ꯭ꯔꯦꯗ, ꯃꯩꯁꯨ ꯂꯥꯛꯇꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯀꯥꯟꯅꯗꯦ, ꯆꯦꯟꯆꯠ ꯍꯦꯛꯇ ꯆꯠꯄꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯜꯂꯥꯛꯄ ꯃꯍꯥꯛ ꯇꯍꯥ ꯑꯃꯝꯕ ꯂꯝꯕꯤ ꯑꯁꯤꯗ ꯄꯔꯞ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯂꯝꯕꯤ ꯅꯥꯀꯟꯗ ꯇꯥꯔꯝꯕ ꯅꯨꯡꯗꯨꯝ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯤ ꯊꯤꯔꯗꯨꯅ ꯃꯍꯥꯛ ꯇꯨꯁꯜꯂꯝꯃꯤ꯫ ꯑꯌꯣ! ꯀꯗꯥꯏꯗꯒꯤ ꯅꯨꯡꯅ ꯇꯧꯔꯤꯕꯁꯤꯅ? ꯑꯌꯣ! ꯈꯣꯡ ꯑꯁꯤꯁꯨ ꯁꯨꯖꯤꯟꯈ꯭ꯔꯦꯅꯦ ꯇꯧꯔꯤꯕꯁꯦ꯫ ꯃꯈꯣꯡꯗꯨ ꯍꯥꯏꯐꯦꯠ ꯅꯨꯡꯗꯨꯝ ꯑꯗꯨꯗ ꯁꯨꯖꯤꯟꯕꯗꯒꯤ ꯏ ꯍꯥꯏꯐꯦꯠ ꯊꯣꯔꯛꯂꯝꯃꯤ꯫ ꯈꯨꯜꯂꯥꯛꯄ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯇꯔꯪ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯥꯀꯟ ꯑꯃꯔꯣꯝꯗꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯈꯨꯜꯂꯥꯛꯄ ꯃꯍꯥꯛꯇꯤ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯑꯁꯤꯒꯨꯝꯕ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯏꯇꯠ ꯇꯠꯇꯅ ꯈꯨꯜ ꯑꯁꯤꯗ ꯇꯥꯕ ꯍꯧꯔꯛꯂꯕꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯨꯜ ꯑꯁꯤꯗ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯕ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯀꯩꯁꯤꯡ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕ ꯃꯇꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯅꯈꯤꯗꯦ꯫ ꯁꯨꯞꯅꯇꯒꯤ ꯀꯩꯁꯤꯡ ꯃꯍꯥꯛ ꯈꯛꯇꯅꯤ꯫ ꯈꯨꯜꯂꯥꯛꯄ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯇꯨꯔꯝꯂꯤꯕ ꯑꯗꯨꯗꯒꯤ ꯃꯥꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯏꯀꯩ ꯈꯪꯗ ꯀꯟꯅ ꯆꯦꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯁꯨ ꯀꯟꯅ ꯊꯧꯔꯛꯂꯗꯨꯅ ꯈꯨꯜꯂꯥꯛꯄ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯆꯞ ꯂꯦꯞꯇꯨꯅ ꯈꯥꯝꯂꯛꯂꯝꯃꯤ꯫ ꯏꯄꯨꯕꯨꯠ ꯃꯍꯥꯛꯅ ꯇꯝꯊꯤꯔꯕ ꯁꯛꯐꯝꯗ ꯑꯀꯤꯕ ꯐꯪꯂꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯈꯨꯜꯂꯥꯛꯄ ꯃꯍꯥꯛꯇ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯈꯨꯜꯂꯥꯛꯄ, ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯇꯧꯖꯔꯨꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯑꯁꯤꯕꯒꯤ ꯂꯝꯗꯝꯗ ꯊꯥꯕꯤꯔꯕꯅꯤꯗꯣ꯫ ꯈꯨꯜꯂꯥꯛꯄ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯁꯥꯗꯨ ꯆꯦꯡꯈꯩꯕꯒꯨꯝꯅ ꯅꯤꯛꯂꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯍꯥꯏꯖꯔꯛꯏ꯫ ꯏꯇꯥꯎ ꯀꯩꯁꯤꯡ, ꯅꯇꯥꯎꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯊꯕꯛ ꯑꯗꯨ ꯏꯁꯥꯅ ꯌꯥꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯕꯛ ꯅꯠꯇꯦꯗꯣ꯫ ꯏꯆꯥ ꯂꯩꯉꯝꯒꯤ ꯌꯥꯊꯪ ꯉꯥꯛꯄꯗ ꯏꯇꯥꯎꯕꯨ ꯏꯈꯨꯠꯃꯛꯅ ꯊꯋꯥꯏ ꯂꯧꯈꯤꯕꯅꯤ꯫ ꯅꯇꯥꯎꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯑꯩꯍꯥꯛ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯈꯨꯜꯂꯥꯛꯄ ꯃꯍꯥꯛꯀꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯒ ꯀꯩꯁꯤꯡꯒꯤ ꯊꯋꯥꯏꯅ ꯑꯣꯜꯂꯕ ꯕꯨꯠ ꯑꯁꯤꯅ ꯈꯥꯡꯅ ꯅꯣꯛꯂꯗꯨꯅ ꯈꯨꯜꯂꯥꯛꯄ ꯃꯍꯥꯛꯄꯨ ꯀꯩꯁꯤꯡꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ ꯂꯩꯔꯣꯜ ꯆꯟꯈꯤꯕ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯅ ꯇꯞꯅ ꯊꯤꯒꯠꯂꯛꯄꯗꯒꯤ ꯋꯥꯐꯝ ꯀꯌꯥ ꯈꯪꯂꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯊꯋꯥꯟꯖꯥꯎꯕꯨ ꯊꯋꯥꯏ ꯂꯧꯈꯤꯕ ꯐꯠꯇ꯭ꯔꯕ ꯂꯩꯉꯝꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯁꯨ
ꯂꯩꯉꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯔꯣꯟꯕ ꯑꯣꯏꯅ ꯊꯤꯒꯠꯄꯗꯒꯤ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯨꯗꯣꯡꯆꯥꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯅꯕ ꯂꯩꯉꯝꯅ ꯌꯥꯊꯪ ꯇꯧꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯉꯝ ꯃꯍꯥꯛ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯅꯤꯡꯊꯤꯖꯅ ꯉꯝꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯇꯝ ꯑꯌꯥꯝꯕꯗ ꯆꯩꯁꯨ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯣꯏꯅꯔꯝꯃꯤ꯫ ꯂꯩꯉꯝꯅ ꯍꯦꯂꯦꯟꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯦꯂꯦꯟꯅ ꯂꯩꯉꯝꯕꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯍꯦ ꯃꯤꯐꯠꯇꯕ, ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯃꯔꯝꯒꯤ ꯂꯥꯛꯂꯤꯕꯅꯣ?" ꯂꯩꯉꯝ ꯇꯞꯅ ꯇꯥꯠ ꯇꯧꯁꯤꯟꯅꯗꯨꯅ ꯍꯦꯂꯦꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ꯫ "ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯍꯦꯂꯦꯟ, ꯌꯨꯝꯗ ꯆꯠꯁꯦ꯫ ꯑꯩꯍꯥꯛ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯕꯤꯈ꯭ꯔꯦ꯫ ꯑꯩꯍꯥꯛꯄꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ." ꯇꯁꯦꯡꯅꯃꯛ ꯂꯩꯉꯝ ꯑꯃꯗꯤ ꯍꯦꯂꯦꯟ ꯃꯈꯣꯏꯅ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯩꯉꯝꯅ ꯍꯦꯂꯦꯟꯕꯨ ꯅꯝꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯂꯩꯉꯝꯒ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯃꯤꯑꯣꯏ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯍꯦꯂꯦꯟꯒꯤ ꯑꯄꯣꯛꯄꯤ ꯆꯣꯡꯅꯨꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯝꯃꯤ꯫ "ꯑꯉꯝꯕ, ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯇꯨꯝꯕ ꯆꯥꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ꯫ ꯏꯄꯥ ꯈꯨꯜꯂꯥꯛꯄ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕꯤꯔꯦ꯫ ꯀꯩꯁꯤꯡꯒꯤ ꯊꯋꯥꯏꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯇꯠꯇꯅ ꯑꯣꯠꯂꯔꯦ." ꯂꯩꯉꯝ ꯃꯍꯥꯛ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯍꯥꯍꯥꯍꯥ, ꯏꯕꯣ, ꯁꯤꯈ꯭ꯔꯕ ꯊꯋꯥꯏꯅꯕꯨ ꯀꯔꯝꯅ ꯑꯣꯠꯄ꯭ꯔꯥ? ꯑꯩꯗꯤ ꯀꯌꯥ ꯊꯥꯖꯗꯕꯅꯦ." ꯃꯄꯥꯟꯂꯣꯝꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯤꯕ ꯆꯣꯡꯅꯨ ꯍꯦꯟꯅ ꯃꯁꯥꯗꯨ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ "ꯀꯔꯤ ꯍꯥꯏꯕ? ꯏꯕꯨꯡ ꯈꯨꯜꯂꯥꯛꯄ ꯃꯍꯥꯛꯅꯁꯨ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯣꯡꯅꯨ ꯍꯥꯟꯅ ꯈꯪꯂꯕ ꯋꯥꯐꯝ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯂꯛꯂꯝꯃꯤ꯫ ꯑꯐꯕ ꯁꯥꯗꯨꯅ ꯂꯥꯛꯂꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄ ꯃꯍꯥꯛꯅꯁꯨ ꯃꯄꯨꯔꯣꯏꯕ ꯀꯩꯁꯤꯡ ꯍꯥꯠꯄꯗ ꯆꯦꯟꯅꯔꯝꯕ ꯑꯁꯤ ꯈꯪꯂꯕꯗ ꯆꯣꯡꯅꯨ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯊꯥꯡꯗꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯈꯪꯍꯧꯗꯅ ꯊꯦꯡꯖꯤꯜꯂꯝꯃꯤ꯫ ꯃꯄꯥꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯦꯡꯖꯤꯟꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯂꯩꯉꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯉꯛꯅ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯍꯦꯂꯦꯟꯒꯤ ꯃꯃꯥ ꯆꯣꯡꯅꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯕꯗ ꯆꯣꯡꯅꯨ ꯃꯍꯥꯛꯄꯨ ꯂꯩꯉꯝ ꯃꯁꯥꯃꯛꯅ ꯊꯋꯥꯏ ꯂꯧꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯍꯦꯂꯦꯟꯅꯁꯨ ꯈꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯊꯧꯅꯥ ꯄꯨꯊꯣꯛꯄ ꯉꯝꯖꯈꯤꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯍꯦꯂꯦꯟ ꯃꯍꯥꯛꯇꯤ ꯃꯁꯥ ꯋꯥꯏ ꯁꯪꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯈꯣꯏꯖꯤ ꯈꯥꯗ ꯅꯥꯎꯄꯨꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡꯗ ꯍꯦꯂꯦꯟ ꯃꯍꯥꯛꯅ ꯂꯣꯟꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯃꯗ ꯂꯣꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯁꯥꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯆꯤꯗꯥꯏ ꯑꯁꯤꯗ ꯃꯄꯥꯅ ꯃꯇꯝ ꯑꯃꯗ ꯁꯒꯣꯜ ꯒꯥꯔꯤꯒꯤ ꯁꯪ ꯑꯣꯏꯅ ꯂꯩꯔꯝꯕ ꯁꯒꯣꯜ ꯒꯥꯔꯤ ꯊꯝꯐꯝ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯈꯔ ꯁꯦꯝꯗꯣꯛꯂꯗꯨꯅ ꯃꯌꯨꯝ ꯑꯣꯏꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯉꯁꯤꯁꯨ ꯍꯦꯂꯦꯟꯒꯤ ꯃꯃꯤꯠꯇ ꯁꯪꯁꯪꯅꯅ ꯎꯔꯛꯂꯝꯃꯤ꯫ ꯂꯩꯉꯝꯅ ꯇꯞꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯍꯦꯂꯦꯟ, ꯁꯦꯡꯅ ꯍꯥꯏꯌꯨ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ? ꯏꯆꯥꯗꯨ ꯅꯨꯄꯥꯔꯥ ꯅꯨꯄꯤꯔꯥ? ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯍꯥꯛꯄꯨ ꯋꯥꯔꯧꯕꯤꯕ꯭ꯔꯥ?" ꯂꯩꯉꯝꯒꯤ ꯇꯥꯠ ꯑꯁꯤꯗ ꯍꯦꯂꯦꯟ ꯃꯍꯥꯛ ꯄꯪꯊꯔꯛꯇꯨꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯀꯥꯎꯊꯣꯛꯄ ꯇꯝꯂꯛꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯍꯦꯂꯦꯟ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ, ꯃꯤꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯖꯔꯕꯗ ꯉꯥꯛꯄꯤ ꯍꯩꯕꯤ ꯊꯝꯃꯣꯏ ꯑꯃ ꯄꯥꯜꯂꯛꯄꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯂꯩꯉꯝꯅ ꯑꯁꯨꯝꯅ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯊꯛꯇ ꯇꯧꯈꯤꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯄꯤꯔꯣ ꯍꯥꯏꯖꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯇꯨꯅ ꯈꯥꯡꯐꯝ ꯈꯪꯂꯝꯗꯦ꯫ ꯂꯩꯉꯝꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯦꯂꯦꯟꯒꯤ ꯃꯃꯤꯠꯇꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨꯕꯨ ꯃꯈꯨꯠ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯂꯩꯉꯝ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯗꯨ ꯃꯆꯤꯟ ꯆꯤꯡꯂꯗꯨꯅ ꯇꯞꯅ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯦꯂꯦꯟ ꯃꯍꯥꯛꯄꯨ ꯃꯊꯥꯗꯒꯤ ꯇꯞꯅ ꯑꯃꯨꯛ ꯂꯧꯊꯣꯔꯛꯇꯨꯅ ꯈꯨꯗꯛ ꯑꯁꯤꯗ ꯂꯩꯉꯝꯅ ꯇꯝꯊꯤꯔꯕ ꯁꯛꯐꯝꯗ ꯃꯃꯤꯠꯇꯨ ꯁꯪꯗꯣꯔꯛꯇꯨꯅ ꯍꯦꯂꯦꯟꯒꯤ ꯃꯈꯧꯔꯤꯗ ꯃꯈꯨꯠꯃꯛꯅ ꯀꯟꯅ ꯃꯦꯠꯁꯤꯜꯂꯝꯃꯤ꯫ ꯍꯦꯂꯦꯟ ꯃꯍꯥꯛꯁꯨ
नानथोकचननबा कन्ना होटनारमी मखोंग मखुत थिंदुना लाव खोंदुना कन्ना अवा चाइना खांगलमी असुमना मुक्नबा मतमदा लैंगमना हेलेनबु लैमाइदे थारो थारो चिंगलमी हेलेन महाक्सु अंगम्बा थौना पुथोक्तुना लैंगमगी मखुतगी नानथोकलमी लैंगम यामना सावना हाइरकलमी हौजिक्ति कदाइदे चेनगनी नखोगी इमुंग मनुंग तुमनबा लैंगम अइहाकना मांगहनगनी मतौ असिदा हेलेन महाक यामना पाखतना युम असिदगी चेंथोकननबा होटनबा मतमदा युमगी मपालदसु लैंगमगी मियोय खरा लैरमलदुना हेलेनबु थतलमी असुमना लाकना फानदुना लैनरिङै मतम असिदा खंगौदना सगोल अमना कन्ना खोंबगी मखोल अमा हाइफेट तारकलमी मयामदु ममाई लैथोक्तुना येंगनरमी नाकंदा सगोल थक्ता ममाई ममित खुमलबी नुपी अमना अंगौबा मचुगी सगोल अमा तोंगलदुना लैंगमगी मियोयसिंग तमना थौजिल्लक्तुना मचिन तुमलबा योट मचा खरा लंगलक्तुना लैंगमगी मियोय खरादा युंगलम्मी मतौ असिदा मखोय पुमनमक यामना ngaklammi nupa amana kanna laurакlammi नखोय करी येंगले येकनबा सिबु थवाई लौसी नखुत नखुत पाइरिबा खुलाइसिंग अदो खुत पाइ चेतना पाइनरो नुपी मचा महाकना करी हेंजनबा ngamगदगे थौना फबी असे पारा अमा तंबीरसी मसक मतौ फजबी ओरमलगना चुमथांग अइहाकी नुपी ओइथोके चुमथांगी वाफम असी ताबदा लैरिबा मियोसिंग असिगी मरक्तगी इचम कौबा नुपा अमना नोक्तुना हाइरकलमी याम चुमथांग हंदकी मतंगसिदा चहीदुसिना अंगांग ओरक्त्रबनिनाने नुपी असी सक्थीबी तंफादा कमलाना थीबदो अदुमाइना थीरसुने याम्बा अदुम याबिरोको असी हाइदुना इचम मथंता फाक फांग नोक्चै इचमगी मतौ असिदा लैरिबा अतैदुसु सिथा सिथा नोक्लमी मदुदगी लैंगमगी मियोसिंग असिगा सगोल थौदुना लाक्लिबी असिगा अकनबा मओंगदा लानथेंगनरमी तौरक्लिबा मतौ असिदा लैंगम अंगकपा अमदि फावरमी मदुदी सगोल असिना तसेंगनमक मतम अमदा कैसिंग महाकना यामना लूना नुंसिना योक्लंबा सगोल अदुमका मसक मचु चप मानरमी सगोल थौरक्लिबी नुपी असिगी यामना हाई सिंगलबा असिना फत्रबा मियोसिंग असिगी मथक्ता अकनबा मओंगदा माइथीबा पिरमी महाकी मखुत्ता लोइनरकपा थांगना लैंगमगी मियोय कयासिंगदा ताना तानादुना यालमी मतौ असिदा मियोयसिंग असि लाव खोंगलदुना चेनबसु अदुमक यावरमी लैंगम महाकसु महाकी मियोयसिंग खरना नारोंदा मफम असिदगी पुथोक्तुना चेंथोखिरमी मरमदी मखोय सोयदनमक माइथीबा नंगलगनी हाइबा मसाना खंगजरकलमी असुमना इरांग असि नेमथरकलमी हेलेनबु नुपी असिना थवाई कनबिरमी इरांग हाइफेट नेमथरकपा मतम असिदा चावरेल अमदि चिंगलेन मखोय अनिसु मफम असिदा यौसिलकपगा मपा हेक चानखिदुना नुपी असिना थौना फना फत्रबसिंग असिदगी हेलेनगी थवाई कनबिरंबा उबदा चावरेल अमदि चिंगलेन मखोय अनिमक्सु यामना ngakpa अमदि हराउजरमी नुपी असिना सगोल थक्ता काखतुना मफम असिदगी हेक चटखिगे तौबमक्तदा चावरेल महाकना लाउदुना खामनकलमी चिंगलेनसु हेलेनगी मनाक्ता चंगसिंदुना हेलेनबु सोकप्रा हाइदुना येंगबिरमी अमुक्ता ngaibikhoba इसे हाइगद्रा इचल हाइगद्रा अदोमबु कना ओइबिरबनो वाहंग असि ताबदा सगोल थौगे तौरंबा नुपी असि चप लेप्तुना ममाय अदु लैसिलक्तुना सगोल थक्तगी कुमथरकलमी अदुगा हेलेन चावरेल अमदि चिंगलेन मखोयगी मनाक तमना ममाय ममित खुम्बी नुपी असिना चंगसिलक्लमी अदुगा नुपी असिना ममाय ममित खुमलिबा अमुबा फी असि लौथोरकलमी मतम असिदा चावरेलगा नुपी असिगा ngaihakti asum michanana munna yengaduna lairami aduga nupi asina mamai adu tapna helelomda laisilaktuna helenbu mamit kuptaba makhai haiphet yengjai aduga amuk helengi manak tamna changsilaklami nupi asi atei kana sunati langlaibi mahakni mahaki machindagi sonthangnana helenda ima haina kaukhirami wahai asi tabada helen
ꯃꯁꯥꯗ ꯈꯪꯍꯧꯗꯅ ꯇꯨ ꯆꯨꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯅ ꯂꯪꯂꯩꯕꯤ ꯌꯦꯡꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯋꯥꯍꯪ ꯑꯁꯤ ꯍꯦꯛ ꯍꯪꯕꯒ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯑꯉꯧꯕ ꯃꯆꯨꯒꯤ ꯁꯒꯣꯜ ꯑꯁꯤꯅ ꯑꯃꯨꯛꯇꯪ ꯍꯧꯅ ꯈꯣꯡꯂꯛꯂꯝꯃꯤ ꯍꯦꯂꯦꯟ ꯃꯃꯥꯏ ꯑꯗꯨ ꯁꯒꯣꯜꯂꯣꯝꯗ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯇꯝ ꯑꯃꯒꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯀꯩꯁꯤꯡꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯈꯤꯕ ꯁꯒꯣꯜ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯍꯦꯂꯦꯟꯅꯁꯨ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯍꯦꯂꯦꯟ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯁꯒꯣꯜ ꯒꯥꯔꯤꯗ ꯊꯧꯗꯨꯅ ꯆꯠꯄꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯍꯦꯂꯦꯟ ꯌꯥꯝꯅ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯪꯂꯩꯕꯤꯗ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯂꯝꯃꯤ ꯏꯕꯦꯝꯃ ꯑꯩꯍꯥꯛꯀꯤ ꯆꯤꯡꯅꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯍꯟꯕꯤꯌꯨ ꯃꯥꯡꯗ ꯎꯔꯤꯕ ꯁꯒꯣꯜ ꯑꯁꯤꯕꯨ ꯑꯗꯨꯒ ꯏꯕꯦꯝꯃ ꯅꯍꯥꯛꯄꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯦꯂꯦꯟꯒꯤ ꯋꯥꯍꯪ ꯑꯁꯤꯗ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯅꯩ ꯂꯪꯂꯩꯕꯤ ꯇꯞꯅ ꯑꯋꯥꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯊꯗꯨꯅ ꯍꯦꯂꯦꯟꯒꯤ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯑꯍꯤꯡ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯈꯨꯟꯖꯥꯁꯤꯡꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕꯗ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯀꯅꯥꯁꯨ ꯇꯥꯟꯅꯗ꯭ꯔꯕꯗ ꯍꯦꯂꯦꯟ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯃꯍꯥꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯂꯣꯟꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯃꯍꯥꯛ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯀꯌꯥ ꯑꯃꯁꯨ ꯁꯤꯟꯊꯖꯔꯝꯃꯤ ꯏꯃꯥ ꯅꯍꯥꯛꯀꯤ ꯁꯛꯇꯝ ꯅꯆꯥꯅ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯀꯣ ꯅꯁꯨꯅ ꯕꯣꯕꯣꯛ ꯍꯥꯏꯅꯁꯨ ꯀꯧꯕ ꯐꯪꯂꯔꯣꯏꯀꯣ ꯑꯩ ꯀꯗꯣꯝꯗ ꯆꯠꯀꯅꯤ ꯍꯦ ꯃꯤꯐꯠꯇ ꯅꯪ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯆꯥꯒꯤ ꯃꯈꯨꯠꯇ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯕ ꯑꯣꯏꯁꯅꯨ ꯅꯤꯡꯉꯝꯗꯕ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯦꯂꯦꯟ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯁꯥꯗꯨ ꯃꯈꯣꯡ ꯊꯥꯡꯕ ꯊꯣꯛꯂꯛꯂꯝꯗꯦ ꯃꯀꯣꯛ ꯉꯥꯎꯔꯛꯇꯨꯅ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯏꯄꯨꯕꯨꯠ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯊꯣꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯍꯦꯂꯦꯟ ꯏꯆꯥꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯐꯔꯦ ꯏꯆꯥꯕꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯍꯧꯖꯤꯛꯃꯛ ꯊꯩꯗꯣꯛꯇꯨꯅ ꯊꯝꯍꯧꯗꯕ ꯌꯥꯗꯦ ꯑꯗꯨꯗꯤ ꯀꯝꯗꯧꯒꯅꯤ ꯇꯧꯔꯤꯕꯁꯤꯗꯤ ꯃꯁꯤꯅ ꯐꯔꯅꯤ ꯑꯁꯤ ꯈꯜꯂꯗꯨꯅ ꯀꯩꯁꯤꯡꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯈꯨꯗꯛꯇ ꯌꯥꯏꯔꯦꯜ ꯈꯨꯜ ꯑꯁꯤꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯂꯩꯃꯊꯦꯜ ꯈꯨꯜ ꯑꯗꯣꯝ ꯇꯝꯅ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯎꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯇꯝ ꯑꯃꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯖꯔꯝꯕ ꯁꯒꯣꯜ ꯑꯗꯣ ꯀꯥꯂꯨꯒꯤ ꯌꯨꯝ ꯇꯝꯅ ꯄꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯂꯦꯞꯇꯨꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯧꯔꯛꯂꯝꯃꯤ ꯏꯄꯥꯒꯤ ꯑꯉꯧꯕꯤ ꯏꯄꯥ ꯂꯥꯛꯂꯦ ꯉꯁꯤꯗꯒꯤ ꯍꯧꯅ ꯏꯄꯥꯒꯤ ꯊꯧꯔꯝ ꯁꯤꯟꯊꯥꯗ ꯏꯆꯥꯁꯨ ꯁꯔꯨꯛ ꯌꯥꯖꯔꯣ ꯍꯧꯒꯠꯂꯣ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯄꯨꯕꯨꯠ ꯃꯍꯥꯛꯅ ꯑꯃꯨꯛꯇꯪ ꯂꯩꯋꯥ ꯀꯥꯞꯂꯛꯄ ꯃꯇꯝꯗ ꯁꯒꯣꯜ ꯁꯪꯗ ꯀꯨꯟꯗꯨꯅ ꯇꯨꯝꯊꯔꯒ ꯂꯩꯔꯤꯕ ꯁꯒꯣꯜ ꯑꯁꯤꯒꯤ ꯃꯅꯥꯀꯣꯡꯗ ꯇꯥꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯃꯤꯠꯇ ꯃꯍꯥꯛꯀꯤ ꯃꯇꯝ ꯑꯃꯒꯤ ꯃꯄꯨ ꯀꯩꯁꯤꯡꯅ ꯁꯒꯣꯜ ꯁꯪꯗ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯍꯦꯛ ꯍꯦꯛ ꯍꯧꯗꯣꯔꯛꯈꯤꯕ ꯑꯗꯨꯃꯛ ꯆꯞ ꯃꯥꯟꯅꯅ ꯎꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯁꯒꯣꯜ ꯑꯁꯤ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯇꯨꯅ ꯑꯃꯨꯛꯇꯪ ꯍꯧꯅ ꯈꯣꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯒꯣꯜ ꯁꯪꯗꯒꯤ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝꯗ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯁꯤꯕꯨ ꯑꯉꯝꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯊꯗꯠꯂꯒ ꯊꯣꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯀꯩꯁꯤꯡꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯁꯤꯒꯤ ꯃꯄꯥꯜꯗꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯨꯛ ꯁꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯍꯦꯂꯦꯟꯕꯨ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯁꯒꯣꯜ ꯒꯥꯔꯤꯗ ꯀꯩꯁꯤꯡꯒꯤ ꯃꯤꯇ꯭ꯔꯪꯅ ꯍꯥꯞꯀꯠꯂꯛꯇꯨꯅ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯂꯩꯃꯊꯦꯜ ꯈꯨꯜ ꯑꯁꯤ ꯇꯝꯅ ꯄꯨꯔꯛꯇꯨꯅ ꯀꯥꯂꯨꯒꯤ ꯃꯌꯨꯝꯃꯛꯀꯤ ꯍꯦꯛ ꯃꯥꯡꯒꯣꯜ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯍꯦꯛ ꯂꯣꯏꯔꯕꯗ ꯁꯒꯣꯜ ꯑꯗꯨꯁꯨ ꯍꯥꯟꯅꯒꯨꯝꯅ ꯁꯒꯣꯜ ꯁꯪꯗ ꯊꯝꯂꯝꯗꯨꯅ ꯀꯩꯁꯤꯡꯒꯤ ꯊꯋꯥꯏꯁꯨ ꯑꯗꯨꯃꯛ ꯃꯐꯝꯗ ꯍꯟꯈꯤꯔꯝꯃꯤ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯥꯂꯨꯒꯤ ꯂꯣꯏꯅꯕꯤ ꯑꯁꯤꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯍꯦꯂꯦꯟꯅ ꯆꯨꯔꯤ ꯇꯥꯐꯝꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯀꯅꯥꯅꯣ ꯃꯁꯤꯗꯤ ꯃꯥꯡꯒꯣꯜ ꯆꯨꯔꯤ ꯇꯥꯐꯝ ꯑꯁꯤꯗ ꯃꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯃꯗꯨꯗꯒꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ
ꯀꯥꯂꯨꯕꯨꯁꯨ ꯀꯧꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯌꯦꯡꯂꯝꯃꯤ ꯀꯥꯂꯨꯒꯤ ꯅꯨꯄꯤꯅ ꯍꯦꯂꯦꯟꯕꯨ ꯇꯞꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯤꯔꯝꯃꯤ ꯍꯦꯂꯦꯟ ꯃꯍꯥꯛꯁꯨ ꯃꯁꯥꯗꯨ ꯇꯞꯅ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯃꯍꯥꯛ ꯃꯇꯧ ꯀꯝꯗꯧꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯉꯛꯆꯔꯝꯃꯤ ꯑꯁꯨꯝꯅ ꯍꯦꯂꯦꯟꯅ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯀꯥꯂꯨ ꯃꯇꯩ ꯃꯅꯥꯎꯗ ꯋꯥꯔꯤ ꯂꯤꯔꯗꯨꯅ ꯍꯦꯂꯦꯟꯅ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯃꯆꯥ ꯑꯁꯤ ꯐꯥꯎꯕ ꯀꯥꯂꯨ ꯃꯇꯩ ꯃꯅꯥꯎꯗ ꯃꯆꯥ ꯁꯛꯅ ꯌꯣꯛꯄꯤꯔꯛꯇꯨꯅ ꯃꯃꯥ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜꯕꯨ ꯃꯆꯥꯗꯤ ꯂꯤꯍꯜꯂꯛꯎ ꯍꯥꯏꯔꯝꯃꯤ ꯑꯃꯗꯤ ꯃꯆꯥꯒꯤ ꯅꯤꯡꯊꯥ ꯑꯣꯏꯅ ꯍꯦꯂꯦꯟꯅ ꯁꯦꯝꯂꯤꯕ ꯑꯗꯨꯁꯨ ꯀꯥꯂꯨꯒꯤ ꯂꯣꯏꯅꯕꯤꯗ ꯈꯨꯠꯁꯤꯟꯅꯔꯝꯃꯤ ꯀꯥꯂꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯔꯔꯣꯏ ꯈꯟꯖꯔꯝꯕ ꯑꯗꯨ ꯈꯪꯍꯧꯗꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯁꯨꯔꯛꯂꯕꯗ ꯀꯔꯤꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯍꯦꯂꯦꯟ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ ꯄꯤꯛꯂꯤꯕꯤ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯤ ꯑꯁꯤꯕꯨ ꯍꯦꯂꯦꯟ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅ ꯂꯥꯡꯂꯩꯕꯤ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯕꯨ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ ꯊꯥ ꯑꯃꯃꯨꯛꯇꯤ ꯀꯥꯂꯨꯒꯤ ꯃꯌꯨꯝꯗ ꯍꯦꯂꯦꯟ ꯃꯍꯥꯛꯅ ꯂꯩꯔꯝꯂꯒ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯈꯨꯜꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯇꯝ ꯑꯃꯗ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯃꯈꯣꯏꯒꯤ ꯁꯒꯣꯜꯁꯪ ꯑꯗꯨꯗ ꯃꯌꯨꯝ ꯑꯣꯏꯗꯨꯅ ꯂꯩꯔꯛꯈꯤ ꯑꯁꯨꯝꯅ ꯂꯪꯂꯩꯕꯤꯅ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯂꯪꯂꯩꯕꯤ ꯅꯍꯥꯛꯇꯤ ꯀꯥꯂꯨꯒꯤ ꯑꯄꯣꯛꯄ ꯃꯆꯥ ꯅꯠꯇꯦ ꯑꯌꯣꯛꯄꯅꯤ ꯍꯥꯏꯅ ꯀꯌꯥ ꯑꯃ ꯂꯛꯅꯕ ꯃꯤꯋꯥ ꯉꯥꯡꯅꯕ ꯍꯧꯔꯛꯂꯕꯗ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛꯄꯨ ꯃꯃꯥ ꯃꯄꯥ ꯁꯛꯅ ꯆꯦꯀꯣꯟ ꯅꯥꯎꯀꯣꯜꯂꯤꯕ ꯀꯥꯂꯨ ꯃꯇꯩ ꯃꯅꯥꯎꯗꯒꯤ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯂꯪꯂꯩꯕꯤ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯀꯌꯥꯗꯁꯨ ꯏꯇꯠ ꯇꯠꯇꯅ ꯃꯪ ꯀꯌꯥ ꯑꯃ ꯎꯔꯝꯃꯤ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯀꯩꯁꯤꯡꯒꯤ ꯊꯋꯥꯏꯅ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯁꯨ ꯏꯕꯦꯝꯃ ꯂꯪꯂꯩꯕꯤ ꯍꯧꯖꯤꯛꯇꯤ ꯏꯁꯨ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯑꯄꯣꯛꯄꯤꯒꯤ ꯃꯐꯝꯗ ꯆꯠꯇꯨꯅ ꯅꯃꯥ ꯅꯆꯥ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯃꯇꯝ ꯁꯨꯔꯛꯂꯦ ꯅꯄꯨ ꯑꯩꯍꯥꯛꯇꯤ ꯂꯥꯏꯔꯝꯂꯦꯟꯗꯁꯨ ꯀꯥꯡꯉꯝꯗ ꯇꯥꯏꯕꯪꯂꯛꯇꯁꯨ ꯇꯤꯡꯉꯝꯗ ꯋꯥꯅ ꯊꯣꯏꯅ ꯌꯥꯏꯔꯦꯜ ꯈꯨꯜꯒꯤ ꯆꯤꯡꯆꯦꯞꯇ ꯃꯇꯝ ꯁꯥꯡꯅ ꯌꯥꯇꯥꯗꯨꯅ ꯂꯩꯔꯦꯗꯣ ꯅꯃꯥ ꯅꯆꯥꯅ ꯅꯄꯨ ꯑꯩꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯇꯨꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯔꯛꯎꯗꯣ ꯅꯄꯨ ꯑꯩꯍꯥꯛꯁꯨ ꯍꯜꯂꯒꯦ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯂꯪꯂꯩꯕꯤ ꯃꯄꯥ ꯀꯥꯂꯨꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯃꯇꯝ ꯑꯃꯗꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯁꯣꯏꯗꯅꯃꯛ ꯆꯠꯈꯤꯗꯨꯅ ꯂꯥꯟꯐꯝ ꯑꯣꯏꯅ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯁꯤꯡꯒ ꯃꯥꯌꯣꯛꯅꯔꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯥꯅꯨꯄꯤ ꯂꯪꯂꯩꯕꯤꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯁꯔꯤꯠ ꯁꯔꯥꯛ ꯊꯥꯡ ꯇꯥꯅ ꯆꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯣꯖꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯊꯥꯗꯨꯅ ꯇꯝꯍꯜꯂꯛꯏ ꯑꯁꯨꯝꯅ ꯂꯪꯂꯩꯕꯤꯅ ꯍꯦꯂꯦꯟꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯤꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯊꯥꯖꯗꯅ ꯑꯃꯨꯛ ꯊꯦꯡꯅꯔꯕ ꯑꯁꯤꯗ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯡ ꯈꯣꯡꯕꯒꯨꯝꯅ ꯀꯞꯃꯤꯟꯅꯔꯝꯃꯤ ꯃꯇꯧ ꯑꯁꯤꯗ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯃꯗꯤ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯗ ꯆꯥꯎꯔꯦꯜ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯄꯥꯕꯨꯡ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯐꯖꯇꯣꯟ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯎꯔꯦꯜꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯣꯜꯂꯗꯨꯅ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯈꯤꯕ ꯃꯤꯀꯨꯞꯁꯤꯡ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯂꯩꯉꯝ ꯃꯍꯥꯛ ꯄꯦꯟꯗꯕ ꯑꯁꯥꯎꯕ ꯀꯌꯥꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯑꯁꯤꯕ ꯊꯋꯥꯏ ꯅꯪꯅꯁꯨ ꯂꯩꯉꯝ ꯑꯩꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯆꯕ ꯁꯥꯔꯤ ꯅꯈꯣꯏ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯎ ꯊꯧꯅꯥ ꯐꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯁꯛ ꯈꯪꯗꯣꯔꯛꯇꯨꯅ ꯃꯊ꯭ꯋꯥꯏ ꯂꯧꯒꯗꯕꯅꯤ ꯑꯗꯨꯒ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯅꯕ ꯁꯦꯝ ꯁꯥꯎ ꯐꯒꯅꯤ ꯑꯉꯝꯕ ꯑꯩꯈꯣꯏ ꯁꯣꯏꯗꯅꯕ ꯁꯤꯟꯖꯒꯦ 21st ꯁꯦꯟꯆꯨꯔꯤ ꯃꯇꯝ ꯁꯨꯔꯛꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯂꯥꯏ ꯇꯤꯟꯒꯤ ꯂꯝꯗ ꯊꯥꯖꯗꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯉꯁꯤꯁꯨ ꯑꯩꯈꯣꯏꯅ ꯄꯥꯎ ꯇꯥꯈꯤꯕ ꯑꯃꯗꯤ ꯍꯛꯊꯦꯡꯅꯅ ꯊꯧꯗꯣꯛ ꯀꯌా ꯑꯃ ꯊꯦꯡꯅꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯐꯕ ꯂꯩꯔꯕꯗꯤ ꯐꯠꯇꯕ ꯂꯩꯕ ꯍꯥꯏꯕꯁꯤꯁꯨ ꯃꯁꯥꯅ ꯇꯥꯔꯕꯅꯤ
ꯃꯤꯒꯤ ꯃꯥꯡꯅꯅꯕ ꯁꯤꯟꯕ ꯈꯣꯏꯗꯧ ꯋꯥ ꯁꯥꯅꯕ ꯁꯦꯜ ꯈꯛꯇꯒꯤ ꯈꯜꯂꯒ ꯑꯔꯥꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯄ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡ ꯂꯩꯇꯕ ꯅꯠꯇꯦ ꯃꯤ ꯈꯔꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒ ꯁꯤꯟꯐꯝ ꯑꯗꯨꯕꯨꯁꯨ ꯂꯣꯏꯅ ꯆꯦꯟꯊꯍꯟꯕ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯝꯅꯃꯛ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤ ꯃꯇꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯅꯔꯕ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛ ꯃꯤꯌꯥꯏ ꯆꯟꯁꯤꯜꯂꯛꯂꯕ ꯃꯤꯑꯣꯏ ꯑꯃꯁꯨꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯗꯨ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤꯁꯨ ꯁꯣꯟꯊꯕ ꯇꯧꯗꯅ ꯂꯥꯏꯒꯤ ꯊꯧ ꯀꯌꯥ ꯄꯥꯡꯕ ꯉꯝꯂꯝꯃꯤ ꯃꯤꯒꯤ ꯑꯐ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩ ꯃꯍꯥꯛꯀ ꯇꯥꯟꯅꯕ ꯂꯥꯛꯂꯝꯃꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯊꯕꯛ ꯑꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯄꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯗꯒꯦ ꯑꯗꯨꯒ ꯃꯁꯤꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡꯁꯨ ꯑꯣꯖꯥꯅ ꯁꯨꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯎ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯨꯝꯗꯧꯔꯁꯤ ꯏꯕꯨꯡꯉꯣ ꯃꯥꯒꯤꯁꯦ ꯃꯤꯒꯤ ꯄꯣꯠꯁꯦꯝ ꯑꯃꯗꯤ ꯌꯥꯎꯕꯅꯤꯅꯅꯦ ꯍꯟꯇꯛ ꯂꯥꯛꯂꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯣꯏꯅꯅꯦ ꯍꯦꯛꯇ ꯄꯥꯡꯊꯣꯛꯂꯁꯤꯗꯣ ꯑꯗꯨꯒ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯅꯅꯦ ꯁꯦ ꯃꯁꯤꯗꯅꯦ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩꯅ ꯆꯦ ꯃꯆꯦꯠ ꯑꯃꯗ ꯂꯥꯏꯒꯤ ꯊꯧꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯃꯤꯡ ꯃꯊꯥꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯅꯨꯄꯥ ꯑꯁꯤꯗ ꯈꯨꯠꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯣ ꯏꯕꯨꯡꯉꯣ ꯊꯧ ꯇꯧꯒꯗꯧꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯤꯅꯦ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯅ ꯆꯠꯊꯣꯛꯄ ꯌꯥꯗꯦꯀꯣ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯁꯨꯅ ꯌꯥꯎꯒꯗꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯩ ꯐꯪꯕ ꯍꯦꯛꯇ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯍꯣꯏ ꯐꯒꯅꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯅꯆꯥ ꯑꯃꯨꯛ ꯌꯧꯖꯔꯒꯦ ꯐꯔꯦ ꯏꯕꯨꯡꯉꯣ ꯌꯧꯔꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯕꯗ ꯃꯉꯥꯏꯔꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯂꯩꯉꯝꯒꯤ ꯃꯤꯑꯣꯏ ꯑꯃꯈꯛ ꯄꯔꯞ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯃꯁꯥꯗ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯁꯣꯜꯂꯛꯂꯝꯃꯤ ꯏꯁ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧꯅꯤ ꯀꯔꯤꯕꯨ ꯊꯣꯛꯂꯒꯗꯕ ꯂꯩꯉꯝꯒꯤ ꯃꯤꯑꯣꯏ ꯑꯁꯤꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩꯒ ꯂꯣꯟꯅ ꯀꯅꯥꯁꯨ ꯇꯥꯍꯟꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯟꯅꯔꯝꯃꯤ ꯑꯗꯨꯒ ꯁꯦꯜ ꯀꯌꯥ ꯑꯃꯁꯨ ꯑꯃꯥꯏꯕ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯄꯤꯁꯤꯜꯂꯝꯃꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯃꯥꯏꯕ ꯑꯁꯤꯅ ꯇꯧꯗꯨꯅꯇ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯅꯠꯇꯦ ꯑꯗꯨꯅ ꯃꯍꯥꯛꯀꯤꯗꯤ ꯀꯌꯥ ꯂꯨꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯈꯜꯂꯝꯗꯦ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯅꯪ ꯑꯣꯖꯥꯅ ꯄꯨꯝꯅꯃꯛ ꯐꯅꯕ ꯁꯤꯟꯒꯅꯤ ꯁꯦꯜꯒꯤꯗꯤ ꯑꯔꯥꯏꯕꯅꯤꯗꯣ ꯊꯕꯛꯁꯤꯗꯅꯦ ꯍꯥꯟꯅ ꯄꯥꯡꯊꯣꯛꯈꯤꯁꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯍꯥꯏꯔꯛꯄ ꯁꯦꯟꯐꯝꯗ ꯌꯥꯝꯃꯤ ꯌꯥꯝꯗꯦꯅꯅꯦ ꯊꯤꯕꯒꯤ ꯃꯊꯧꯗꯤ ꯇꯥꯗꯦꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯒꯅꯨ ꯑꯣꯖꯥꯅꯅꯦ ꯑꯄꯥꯝꯕ ꯁꯦꯟꯐꯝ ꯑꯗꯨꯗ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩ ꯃꯊꯃꯣꯏꯅꯨꯡꯗ ꯃꯑꯣꯟ ꯈꯜꯂꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩ ꯑꯩꯍꯥꯛꯀꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯔꯣ ꯍꯥꯏꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦꯗꯣ ꯑꯩꯍꯥꯛꯀꯤ ꯏꯇꯤꯛ ꯏꯊꯧꯅꯥ ꯄꯨꯝꯕ ꯍꯦꯛꯇ ꯎꯠꯊꯣꯛꯂꯒꯦ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯁꯛ ꯈꯪꯍꯜꯂꯒꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩꯕꯨ ꯂꯩꯉꯝꯒꯤ ꯂꯥꯡꯗ ꯊꯨꯔꯗꯨꯅ ꯁꯦꯜ ꯀꯌꯥ ꯄꯤꯁꯟꯗꯨꯅ ꯏꯄꯨꯕꯨꯠ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯗꯨꯅ ꯊꯋꯥꯏ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯈꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯄ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯏꯄꯨꯕꯨꯠ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯂꯪꯂꯩꯕꯤ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯂꯣꯏꯅꯅ ꯍꯦꯂꯦꯟ ꯃꯈꯣꯏꯅꯁꯨ ꯂꯩꯉꯝꯒꯤ ꯃꯊꯛꯇ ꯂꯩꯉꯝꯅ ꯇꯧꯖꯈꯤꯕ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯃꯟ ꯈꯨꯝꯅꯅꯕ ꯂꯥꯂꯣꯡ ꯀꯌా ꯑꯃ ꯁꯤꯜꯂꯝꯃꯤ ꯆꯥꯎꯔꯦꯜꯒ ꯆꯤꯡꯂꯦꯟꯒꯁꯨ ꯂꯪꯂꯩꯕꯤꯅ ꯊꯥꯡ ꯇꯥꯒꯤ ꯃꯍꯩ ꯀꯌꯥ ꯑꯃ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ ꯃꯔꯛꯇ ꯇꯠꯇꯅ ꯌꯥꯝꯅ ꯋꯥꯅ ꯆꯥꯎꯔꯦꯜꯁꯨ ꯃꯌꯨꯝꯗ ꯂꯩꯍꯧꯕꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯐꯖꯇꯣꯟꯒ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯅꯦꯠꯋꯥꯔꯛ ꯐꯖꯅ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯌꯥꯏꯔꯦꯜ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯅꯁꯨ ꯆꯤꯕꯣꯟ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯅꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯃꯤꯁꯤ ꯃꯤꯅꯥ ꯑꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯕ ꯃꯇꯝ ꯑꯃꯒꯤ ꯀꯩꯁꯤꯡꯅ ꯇꯧꯔꯛꯄ
soidana oiramgani hainasu wafam kaya ama sandoklammi maram aduna khunjasingna apunba mifam ama oina pangthoklammi mifam asida machin chatpa nupa amana asumna khunjasingda hairaki khunja pumnamak tabiyudo nongma kangdana misi mina thokliba ase matam amada aikhoigi irakta lairamba ipan kaisingi thawaina tamnaba soidana oigani aduna magi laihoriba mayum makai amadi khul asigi chidaida machanupina mayum oiduna lairiba mafam adusu yawnane pulap mai thadoktuna manghankrase aduga Helen busu khul asidagi tanthokrase madudata khul ase ingna chingna lairagani wafam asi tabada khunjasingna hoi hoi yaye yaye hainaraduna khudak asida Helen gi mapa mamana thambiramba mi kanasu lainadraba napi singnangna pumsong songjillaba yum asida khunjasingna laktuna yum asibu thugairaduna minungsi laitana mai thadok pirami asigumlaba tamthiraba thawong asi laingam mahakna mahaki khunek thadoktuna sel kaya pisilladuna pangthokhanba thabak oirami paw pumba tarabada Helen bu langlaibi mahakna chaurel amadi chinglen makhoi pumnamak pochai phirol yomladuna makhoina hauji lairiba mafam asi thadoktuna laimathel khul tamna chenkhiduna kalugi mayumda yaukhirami yairel khul asigi khunjasingna Helen gi mayum oina lairiba mafam adomdasu amuk lakladuna yum asibusu mai thadok pirami numit asigi numidang athengbada kaisingi thawai asina yamna tamthiraba sakpham amada onthoraklammi aduga yamna sauna asumna hairaki phatraba nakhoi pumnamak tumna thawai lauragedo asi haiduna hauna noklammi yum mai thabada mangjin thaba mioi kaya singi mathakta ipu but mahakna yamna laknarami makhoi amata tumpham chafam khanglamde kanagi nupi angang khul asida lairiba mipung khudingmak laingamna mahaki mioi singda sinakhibagi matung inna amaiba kwak leibu laingamgi manakta purakladuna laingamgasu unarami thabak pumnamak mai pakna pangthoknabani hairaduna laingamna sel kayama amaiba kwak leigi maphamda sinarami amaiba kwak leisu thawai hakchang yauna phatraba mahai kaya puthokladuna ipu but mahaki mathakta laman khumnaba sem sarami athengba ahingi matamda potlam suna yauraba lai phattabgi thau asi amaiba kwaklai mahakna laingamgi mayummaktada pangthoklammi amaiba mahaki yathangi matung inna laingambusu mahaki miyoising aduna yamna ningthijana chekshina ngak selammi amaiba kwaklai machinda lairol kaya sonba hauraklammi mahakna atopa phatraba thawai kayabusu mahaki manakta laknaba haiduna kauraklammi he phatraba asibagi thawai nakhoi aihakna kauba asi tarabadi hauzik mafam masida laklo karigumba laktaba thoklabadi nakhoigi mathakta amaiba kwaklai aihakna kari taurakpa ngambage haibado yengnaba tai hauro nakhoi pumbagi chakthak pirage nakhoi pumbagi nathau pirage hauro he thawai mi sing asi haiduna akanba lining parai chelaklami pumnamak kaisingi thawaina olaba ipu but mahakna mamitta uraklami khongpham asi aroibu oina mahaki matik mayai pumba puthoklagi khalladuna ipu but maithongda momon taujai khul asida lairiba lamlong ahung phangba adomda phatraba thawai khara khundinnaduna lairamba adu amaiba kwaklaina laison tawduna kaurakpa tabada makhoi pumnamak yamna haraunarami itausa nakhoi taba natra amaiba mahakna aikhoi pumnamakpu khudak asida lau ithauksing pirage hairakliba ase aikhoi pumnamak chatsi chatnanaba sem sasi amata laihoba chumde aikhoi pumnamak chattunane amaiba aduna sinariba thabaksing ado mai pakna pangthokurasi khwaidagi angang oina taibang thadoraklaba thawai asina makha tana hairaklammi nakhoi chatlu aidi thauna pangalsu kandri khara chauraga nakhoigi natung ilake
ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯈꯤꯒꯦ꯫ ꯊꯋꯥꯏ ꯑꯁꯤꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯂꯩꯔꯤꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤꯅ ꯑꯃꯨꯛꯇꯪ ꯍꯧꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯜ ꯈꯔ ꯑꯣꯏꯔꯞ ꯇꯧꯕ ꯊꯋꯥꯏ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯦ ꯊꯋꯥꯏ ꯑꯉꯥꯡ, ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯍꯟꯅ ꯆꯥꯎꯕ ꯄꯤꯛꯄ ꯍꯥꯏꯕꯗꯨꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯕ ꯆꯨꯝꯗꯦ, ꯆꯠꯅꯕ ꯇꯧꯁꯤ꯫ ꯑꯁꯨꯝꯅ ꯊꯋꯥꯏ ꯄꯨꯝꯅꯃꯛ ꯈꯨꯗꯛ ꯑꯁꯤꯗ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝ ꯇꯝꯅ ꯄꯥꯏꯅꯈꯤꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯆꯥꯎꯔꯦꯜ ꯆꯤꯡꯂꯦꯟ ꯑꯃꯗꯤ ꯂꯪꯂꯩꯕꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯄꯨꯟꯅ ꯁꯥꯐꯤ ꯂꯥꯟꯐꯤ ꯑꯣꯏꯅ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯉꯥꯛꯇ ꯁꯦꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯇ ꯊꯥꯡ ꯇꯦꯟ ꯀꯌꯥ ꯑꯃ ꯄꯥꯏꯅꯗꯨꯅ ꯅꯥꯔꯣꯜꯅ ꯂꯩꯉꯝꯒꯤ ꯃꯌꯨꯝ ꯇꯝꯅ ꯈꯣꯡꯁꯥꯜꯂꯛꯂꯝꯃꯤ꯫ ꯏꯄꯨꯕꯨꯙ ꯃꯍꯥꯛꯁꯨ ꯂꯩꯃꯊꯦꯜ ꯈꯨꯜꯗ ꯂꯥꯛꯇꯨꯅ ꯀꯥꯂꯨꯒꯤ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯂꯦꯞꯂꯗꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯉꯁꯤꯗꯤ ꯀꯥꯂꯨ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯁꯪꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯂꯩꯔꯝꯗꯕ ꯑꯁꯤꯗ ꯃꯁꯥꯗ ꯍꯦꯟꯅ ꯆꯤꯡꯅꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗꯁꯨ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯅ ꯁꯒꯣꯜ ꯁꯪꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯅꯣꯡꯃꯇ ꯋꯥꯔꯤ ꯁꯥꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯁꯒꯣꯜ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯇꯝ ꯑꯃꯗ ꯃꯄꯨ ꯑꯣꯏꯔꯝꯕ ꯀꯩꯁꯤꯡꯒꯤ ꯊꯋꯥꯏꯅ ꯏꯇꯠ ꯇꯠꯇꯅ ꯄꯨꯊꯣꯛꯂꯦ ꯍꯥꯏꯕ꯫ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯍꯟꯅ ꯍꯦꯂꯦꯟꯁꯨ ꯀꯥꯂꯨꯒꯤ ꯃꯌꯨꯝꯗ ꯅꯤꯡꯊꯤꯖꯅ ꯂꯩꯔꯕꯗ ꯍꯦꯂꯦꯟꯅ ꯋꯥꯔꯤ ꯁꯥꯕꯗꯒꯤ ꯃꯈꯣꯏꯒꯤ ꯁꯒꯣꯜ ꯑꯗꯨꯃꯛꯅꯤ ꯍꯥꯏꯕ꯫ ꯅꯨꯃꯤꯠꯇꯨꯗ ꯀꯥꯂꯨꯒꯤ ꯃꯐꯝꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯅꯤ ꯂꯥꯛꯂꯗꯨꯅ ꯁꯒꯣꯜ ꯑꯁꯤꯕꯨ ꯃꯉꯣꯟꯗ ꯃꯃꯟ ꯇꯝꯗꯨꯅ ꯌꯣꯟꯁꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯀꯥꯂꯨꯅ ꯁꯒꯣꯜ ꯑꯁꯤꯕꯨ ꯃꯆꯥ ꯁꯛꯅ ꯌꯣꯛꯂꯛꯈꯤꯕꯅꯤ꯫ ꯅꯥꯀꯟ ꯑꯁꯣꯝꯗꯅꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯄꯨꯕꯨꯙ ꯃꯍꯥꯛꯀ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯥꯌꯣꯛ ꯌꯥꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯪꯂꯩꯕꯤ, ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯉꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯝꯃꯤ꯫ ꯏꯄꯨꯕꯨꯙ ꯃꯍꯥꯛꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯈꯣꯏꯁꯨ ꯑꯩꯍꯥꯛꯀ ꯆꯞ ꯃꯥꯟꯅꯩ꯫ ꯀꯔꯤꯒꯤ ꯅꯈꯣꯏꯕꯨ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯌꯥꯀꯥ ꯌꯦꯡꯗꯨꯅ ꯊꯕꯛ ꯇꯧꯔꯤ? ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯊꯣꯛꯍꯜꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯑꯃꯥꯏꯕ ꯃꯍꯥꯛꯄꯨ ꯁꯦꯜ ꯀꯌꯥ ꯄꯤꯁꯤꯟꯗꯨꯅ ꯅꯈꯣꯏꯕꯨ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯀꯔꯤꯒꯤ ꯅꯈꯣꯏ ꯈꯪꯗꯦ? ꯏꯄꯨꯕꯨꯙꯀꯤ ꯋꯥꯐꯝꯁꯤꯡ ꯇꯥꯕꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯅ ꯈꯔ ꯈꯧꯗꯦꯝꯂꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯂꯣꯏꯁꯜꯂꯣ ꯃꯥꯡꯍꯟꯈ꯭ꯔꯣ ꯍꯥꯏꯕ ꯊꯕꯛꯇꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯍꯩꯅꯕꯤꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯗꯤ ꯑꯩꯈꯣꯏ ꯄꯨꯝꯕꯒꯤꯅꯦ ꯏꯆꯤꯟꯖꯥꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯅ ꯈꯥꯛꯅ ꯅꯣꯛꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯁꯨ ꯆꯥꯎꯔꯦꯜꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯉꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯄꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟꯗꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯂꯩꯉꯝ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯂꯧꯕ ꯑꯁꯤꯅꯤ꯫ ꯃꯗꯨ ꯉꯝꯗ꯭ꯔꯕ ꯑꯩꯍꯥꯛꯁꯨ ꯏꯄꯥꯒꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯏꯟꯈꯤꯅꯤ꯫ ꯍꯩꯌꯥ! ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯉꯝꯒꯤ ꯃꯤꯑꯣꯏ ꯑꯃꯗ ꯁꯥꯐꯨ ꯀꯟꯅ ꯈꯨꯇꯨꯝꯅ ꯁꯨꯔꯝꯃꯤ꯫ ꯏꯝꯐꯥꯜꯗꯅꯤ ꯆꯥꯎꯔꯦꯜꯒꯤ ꯑꯄꯣꯛꯄꯤ ꯐꯖꯇꯣꯟ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯊꯛꯇ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯆꯥꯎꯔꯦꯜꯅ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯔꯗꯨꯅ ꯑꯉꯥꯡꯕ ꯏꯈꯦꯡ ꯀꯌꯥꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯃꯥ ꯑꯩ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟꯒꯤ ꯃꯃꯪꯗ ꯎꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯐꯖꯇꯣꯟ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯋꯥꯅ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯃꯁꯥꯗꯨ ꯄꯨꯝꯂꯨꯞ ꯂꯨꯞꯂꯝꯃꯤ꯫ ꯏꯁ! ꯀꯔꯤ ꯃꯇꯧꯅꯣ? ꯍꯦ ꯇꯥꯏꯕꯪꯄꯥꯜꯕꯨ ꯁꯦꯝꯕꯤꯔꯤꯕ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯏꯆꯥꯕꯨ ꯀꯔꯤꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯗꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯨꯝ ꯑꯁꯤꯗ ꯏꯃꯥꯒꯤ ꯅꯥꯛꯇ ꯍꯜꯍꯟꯕꯤꯔꯛꯎꯀꯣ꯫ ꯌꯥꯏꯔꯦꯜ ꯈꯨꯜ ꯑꯁꯤꯗ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯕ ꯃꯇꯨꯡ ꯌꯦꯛꯅꯕꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯏꯄꯨꯕꯨꯙ ꯃꯍꯥꯛꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯕꯗ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯂꯩꯉꯝ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯁꯥꯎꯔꯛꯂꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ パイꯗꯨꯅ ꯌꯨꯝꯒꯤ ꯃꯄꯥꯂꯣꯝꯗ ꯄꯔꯞ ꯆꯦꯟꯊꯣꯔꯛꯇꯨꯅ ꯂꯥꯏꯒꯤ ꯊꯧ ꯇꯧꯔꯤꯕ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩꯒꯤ ꯃꯉꯛ ꯑꯗꯨꯕꯨ
ꯊꯥꯡꯁꯥꯡ ꯑꯁꯤꯅ ꯇꯨꯕꯠ ꯀꯛꯊꯠꯂꯝꯃꯤ꯫ ꯍꯩꯠꯌꯥ! ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯜꯍꯟꯈꯤꯕ ꯅꯪꯗ ꯊꯋꯥꯏ ꯃꯥꯡꯖꯧ! ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯉꯝ ꯑꯍꯧꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯂꯥꯎꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯔꯤꯜ ꯂꯩꯔꯕꯗꯤ ꯑꯁꯦꯡꯕ ꯇꯥꯏꯕꯪꯁꯤꯗ ꯊꯣꯔꯛꯎ! ꯃꯌꯥꯝꯅ ꯅꯪꯕꯨ ꯏꯄꯨ ꯕꯨꯠ ꯍꯥꯏꯔꯤꯕꯗꯣ ꯀꯌꯥꯝ ꯅꯇꯤꯛꯅ ꯊꯧꯅꯥ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦ! ꯍꯦ ꯀꯩꯁꯤꯡꯒꯤ ꯊꯋꯥꯏꯅ ꯑꯣꯟꯕ ꯕꯨꯠ, ꯅꯍꯥꯛ ꯊꯣꯔꯛꯎ! ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯉꯝ ꯃꯈꯧ ꯄꯣꯡꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌꯥ ꯑꯃ ꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯉꯝꯒꯤ ꯃꯅꯥꯀꯣꯡꯗ ꯂꯥꯞꯇꯛꯅ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯉꯝꯒꯤ ꯍꯦꯛ ꯃꯤꯠꯃꯥꯡꯃꯛꯇꯗ ꯌꯥꯝꯅ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯃꯗ ꯂꯩꯉꯝꯕꯨ ꯎꯍꯜꯂꯝꯃꯤ꯫ ꯀꯩꯁꯤꯡꯒꯤ ꯊꯋꯥꯏꯅ ꯑꯣꯜꯂꯕ ꯏꯄꯨ ꯕꯨꯠꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯉꯝ ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯂꯦꯗꯣ! ꯅꯪꯕꯨ ꯀꯅꯥꯅꯁꯨ ꯀꯟꯕꯤꯕ ꯉꯝꯂꯔꯣꯏ! ꯑꯁꯤ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯂꯩꯉꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯏ ꯇꯩꯔꯕ ꯊꯥꯡꯁꯥꯡ ꯑꯁꯤꯅ ꯀꯩꯁꯤꯡꯒꯤ ꯃꯕꯨꯛꯃꯛꯇꯗ ꯈꯪꯊꯤꯜ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝꯗ ꯏꯄꯨ ꯕꯨꯠ ꯃꯍꯥꯛꯅ ꯈꯥꯡꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯁꯨ ꯇꯞꯅ ꯇꯞꯅ ꯉꯥꯟꯊꯣꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯏꯄꯨ ꯕꯨꯠ ꯃꯍꯥꯛꯅ ꯑꯃꯨꯛꯇꯪ ꯂꯩꯉꯝꯒꯤ ꯃꯈꯧꯔꯤ ꯃꯄꯥꯗ ꯇꯥꯞ ꯐꯥꯗꯨꯅ ꯀꯟꯅ ꯃꯦꯠꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯂꯩꯉꯝꯗꯤ ꯌꯥꯝꯅ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯔꯦꯜ ꯆꯤꯡꯂꯦꯟ ꯑꯃꯗꯤ ꯂꯪꯂꯩꯕꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯩꯉꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯥꯏꯊꯤꯕ ꯄꯤꯔꯗꯨꯅ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯉꯝ ꯃꯁꯥ ꯃꯊꯟꯇ ꯃꯈꯨꯠ ꯑꯅꯤꯅ ꯃꯈꯧꯔꯤꯗ ꯆꯞꯁꯤꯟꯖꯗꯨꯅ ꯂꯩꯔꯝꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯥꯎꯔꯦꯜꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯍꯦ ꯃꯤꯐꯠꯇ! ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ! ꯑꯁꯤ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯕꯒ ꯏꯄꯨ ꯕꯨꯠꯅ ꯃꯈꯧꯔꯤ ꯆꯞꯂꯤꯕ ꯑꯗꯨ ꯑꯃꯨꯛ ꯊꯥꯗꯣꯔꯛꯂꯝꯃꯤ꯫ ꯂꯩꯉꯝ ꯁꯣꯔ ꯐꯨꯜꯂꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯩꯉꯝꯒꯤ ꯃꯀꯣꯛꯇ ꯁꯥꯐꯨ ꯀꯟꯅ ꯑꯃꯨꯛꯇꯪ ꯀꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜꯅ ꯃꯄꯥꯒꯤ ꯂꯃꯟ ꯁꯤꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯈꯨꯜ ꯑꯁꯤꯗ ꯄꯨꯂꯤꯁ ꯀꯌꯥ ꯂꯥꯛꯇꯨꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯁꯤꯃꯛꯇꯗ ꯌꯧꯁꯤꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯁꯨ ꯆꯥꯎꯔꯦꯜꯒꯤ ꯑꯄꯣꯛꯄꯤ ꯑꯃꯗꯤ ꯃꯇꯝ ꯑꯃꯒꯤ ꯗ꯭ꯔꯥꯏꯚꯔ ꯍꯦꯝꯕ ꯃꯍꯥꯛꯁꯨ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯗ꯭ꯔꯥꯏꯚꯔ ꯍꯦꯝꯕ ꯃꯇꯝ ꯈꯔꯗꯤ ꯋꯥꯈꯜ ꯆꯣꯏꯗꯨꯅ ꯂꯩꯔꯨꯔꯕꯁꯨ ꯀꯟꯅ ꯂꯥꯌꯦꯡꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯄꯨꯡꯐ ꯐꯔꯝꯃꯤ꯫ ꯅꯣꯡꯃ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯂꯦꯖ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯌꯥꯗꯗꯅ ꯁꯦꯝꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯔꯦꯜꯒꯤ ꯃꯅꯥꯛꯇ ꯑꯉꯥꯎꯕ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯃꯤꯑꯣꯏ ꯑꯃꯅ ꯈꯥꯎ ꯑꯃ ꯂꯪꯁꯤꯜꯂꯝꯕ ꯑꯗꯨ ꯗ꯭ꯔꯥꯏꯚꯔ ꯍꯦꯝꯕꯅ ꯋꯥꯈꯜ ꯆꯣꯏꯕ ꯐꯔꯛꯂꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯆꯥꯎꯔꯦꯜꯕꯨ ꯃꯍꯥꯛꯅ ꯂꯥꯞꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯃꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯉꯥꯎꯕꯒꯤ ꯁꯛꯂꯣꯟ ꯀꯌꯥ ꯑꯃꯁꯨ ꯃꯍꯥꯛꯅ ꯂꯧꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯛꯂꯤꯕ ꯃꯔꯥꯜ ꯄꯨꯝꯅꯃꯛ ꯂꯩꯉꯝ ꯃꯍꯥꯛꯅꯅꯤ ꯍꯥꯏꯕ ꯈꯪꯅꯔꯛꯂꯕꯗ ꯂꯩꯉꯝꯕꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯐꯥꯗꯣꯛ ꯇꯥꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈꯤꯔꯝꯃꯤ꯫ ꯑꯃꯗꯤ ꯈꯨꯜ ꯑꯁꯤꯗ ꯑꯁꯤꯒꯨꯝꯂꯕ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛꯁꯨ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯈꯤꯗꯦ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯀꯩꯁꯤꯡꯒꯤ ꯑꯔꯣꯏꯕ ꯃꯐꯝ ꯑꯣꯏꯈꯤꯕ ꯆꯤꯡꯆꯦꯞ ꯑꯗꯨꯒꯤ ꯃꯐꯝꯗꯒꯤꯁꯨ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯇꯤꯝ ꯌꯥꯎꯗꯨꯅ ꯊꯤꯒꯠꯄ ꯃꯇꯝꯗ ꯀꯩꯁꯤꯡꯒꯤ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯐꯪꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯦꯂꯦꯟ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯍꯦꯛ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯂꯪꯂꯩꯕꯤ ꯑꯃꯗꯤ ꯂꯪꯂꯩꯕꯤꯕꯨ ꯌꯣꯛꯆꯕꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯃꯍꯥꯛꯁꯨ ꯃꯄꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯉꯝꯖꯔꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗꯅꯤ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦꯜ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯔꯕ DSP ꯍꯥꯏꯕ ꯐꯝ ꯑꯗꯨꯗ ꯂꯩꯔꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯔꯔꯦ꯫ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯍꯥꯛꯅ ꯃꯃꯤꯡ ꯂꯩꯔꯕ ꯕꯦꯡꯛ ꯑꯃꯒꯤ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔ ꯑꯣꯏꯗꯨꯅ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯆꯥꯎꯔꯦꯜ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯌꯥꯔꯦꯜ ꯈꯨꯜꯗ ꯃꯍꯥꯛꯀꯤ ꯏꯁꯀꯣꯔꯠꯁꯤꯡꯒ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯅ ꯊꯋꯥꯏ ꯌꯥꯎꯅ ꯊꯕꯛ ꯄꯨꯔꯝꯕ ꯈꯨꯜ ꯑꯁꯤꯒꯤ ꯑꯅꯥ ꯂꯥꯌꯦꯡꯁꯪ ꯑꯁꯤꯕꯨ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤ ꯄꯨꯡꯑꯣꯟ ꯑꯣꯜꯂꯦ꯫ ꯆꯥꯎꯔꯦꯜꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯋꯥꯔꯗ ꯂꯣꯝꯗ ꯑꯁꯨꯝ ꯆꯪꯂꯛꯄ ꯃꯇꯝꯗ
ꯔꯨꯝ ꯅꯝꯕꯔ 11ꯒꯤ ꯀꯥ ꯑꯁꯤꯃꯛꯀꯤ ꯐꯛꯂꯥꯡꯗ ꯗꯣꯛꯇꯔ ꯂꯪꯂꯩꯕꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁ ꯁꯔꯖꯟ ꯍꯥꯏꯅ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯃꯃꯤꯡ ꯊꯥꯔꯤꯕ ꯑꯗꯨ ꯍꯦꯛ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯔꯦꯜ ꯈꯪꯍꯧꯗꯦ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯈꯤꯕ ꯑꯗꯨꯒ ꯊꯣꯡꯗꯨ ꯇꯞꯅ ꯊꯤꯜꯂꯤ꯫ ꯃꯅꯨꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯄ ꯌꯥꯒꯅꯤ ꯍꯥꯏꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯍꯥꯏꯐꯦꯠ ꯇꯥꯈꯤ꯫ ꯃꯗꯨꯗꯒꯤ ꯆꯥꯎꯔꯦꯜ ꯃꯍꯥꯛ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯅ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫